नुमान चार ले रहे हेलो मैम अखोई हौजी सेकेंड इनिंग्स लाइव अमु हो रहे अहमद ngасai ट्रेलर मती अमा कापम बने हौजिक्ति फुल लाइव तौरगे आले दी ब्लेसी मामाजु यावरानी से अब तो चाकु लोइथो ओरेन चाथर जगोय कन सागले तौरी लोइरबो उम्म लेगनो आई अदु सावरी जेना मामा कौरगे मामा ब्लेसी चा उम्म लेगरे दु चई पूरा लाकदोरे करिया कन्ने येसनग्रा चाक चाबदो तुमिना चादबैने दो अइना तुमिना चाव हाइद्रो सा 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 सायो ना हाइद्रो नंग दिल्लेला दुम लेबा मयाम ना हाइरानिबा ब्लेसी जे चाक चाबदा सा सा चा दिल्लेला लेना हाइरानिबा सिमी चंगे युद्रो सिदा फोर थारे इजा ai ude सिदा ना फोर इ जो उद्रो mai ude मामा इदी उरुई मोइना अखोई उरिने अखोइना दि मोइ उरो इला Thank you. यारे से कनानोम संगे से खांगिबम जयंती है चाक फजना ज्ञान ताना चाथो ओ है ने चारे लोइरे है चारे लोइरे खंगबो के सुमना है रे इने खंगदबैने तुम्ना खंग अदगी किरा जो चंगबिरे ब्लेसी कैचारिनो है चाक चाबनी लोइरे अदुगा हायम चादुइने हाइदी पापा चादुइने ब्लेसी दी चारोय ओनली वन चानी तैदी पापा की किरा न लब अहुम थारे ब्लेसी की अहुम 3 लब्स थारे थैंक यू हाय ग्रो उद्रे नंग पीदुदी मथकता 3 times पे 3 times पीरे कोई ब्लेसी ने जो 3 times पीरे को कायदा ए फोटो उते मोई फोन दने मोई फोन दने नंग उदुइबा ब्लेसी उदुइनी मोई फोन दा अदु नंग अदु माइ तौरदि एमा ब्लेसी जे कनोम तौरे कारण जेवागे ब्लेसी जी अब टी ले रहे हैं ने टी दे समाने फजे अदुदी सुगत कनो आयो समाने शुगर दी हम फजे ये ना ये नामो आई नंग सुगर लगा आई ना फजे हाई ग्रबो नामो कम कान हाइबा पापा दी कावरे मयाम करी मथेन चाबी रगे ngasi जिबो अखोई दी हंगाम कांगसे हंगाम कांगसे नते हंगाम थोंबने nga hapaga nga tawbaga hangam ga thongmani kangsoidi natte thau ngor thongine mayam live changbi wa kari mathel chabi rage haibiro lower bo kokwa se papa khai do papa sirum so to oyam bane samaina oh nang short yaw do ugi ba si roi mag si ro thopagi chai le lo to ara roi mag ro tho okay roi mag ro tho se kaino na kasif gaming ai hi le hi hello hi girl hello se yare se akare yaw di ka chu kai tri blessy only one khak jaga doni ko nung dang ni na cha cha o pi ke wow nang kya kha hai no ai sene mama ai only one mama jo only one jaga da yam cha ya de ma jo kai only one cha se khai na ma blessy ke sama ne
ꯁꯦ ꯈꯪꯉꯝꯕꯝ ꯖꯌꯟꯇꯤꯅ 이론ꯕꯒ ꯀꯥꯡꯍꯧꯒ ꯆꯥꯏꯌꯦ ꯑꯕꯦꯝꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ 이론ꯕꯒ ꯀꯥꯡꯍꯧꯒꯗꯤ ꯌꯥꯝ ꯍꯥꯎꯅꯤꯀꯣ ꯍꯥꯎꯅ ꯑꯥ ꯀꯩꯅꯣ ꯀꯩ ꯇꯥꯛꯄꯅꯣ 이론ꯕ ꯍꯥꯏꯕꯗꯨꯗ ꯁꯤꯂꯥꯅ ꯃꯅꯨꯡꯗꯒꯤ ꯌꯣꯡꯆꯥꯛ 이론ꯕ ꯑꯣꯏꯖꯥꯠꯂꯌꯦ ꯌꯣꯡꯆꯥꯛꯇꯤ ꯌꯥꯝ ꯇꯥꯡꯉꯝꯈꯤꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯌꯣꯡꯆꯥꯛ ꯍꯥꯞꯀꯨꯝꯒ ꯌꯥꯝ ꯄꯥꯟꯕꯗꯣ ꯍꯟꯗꯛ ꯀꯪꯉꯤ ꯀꯪꯉꯗꯤ ꯇꯣꯠꯄ ꯍꯥꯎꯅꯤ ꯄꯥꯝꯃꯨꯏ ꯌꯥꯝ ꯄꯥꯝꯃꯨꯏꯗꯤ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝꯁꯦ ꯇꯨꯝꯅꯈ꯭ꯔ ꯀꯃꯦꯟꯁꯦ ꯏꯄꯤ ꯄꯤꯔꯛꯇꯦꯗ ꯀꯦꯝꯗ ꯍꯦꯜꯂꯣ ꯖꯣꯟꯁꯤꯅꯥ प्लीज सब्सक्राइब शिव लगत है ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯅꯨꯡꯁꯤꯖꯨ ꯃꯈꯥ ꯂꯥꯛꯏꯁꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯃꯤꯔ शेख है हाय अमीर ꯀꯅꯥꯅꯣ ꯑꯃꯤ मिला जंगबंदा ꯃꯥꯖꯨ ꯀꯀꯥꯁꯨ ꯑꯣꯏꯔꯕ जॉन सेना से आई एम फ्रॉम नेपाल है I am from Nepal. We are from Manipur. I am from Manipur. Okay. आमिर शेख तुम किधर का हो We are from Manipur. रंजू देवी ना कांगसोई चाहिए ngасidi है कांगसोई फरे अचंबा को ꯁꯤꯔꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯌꯨꯝꯂꯣꯝꯗ ꯆꯥꯝꯃꯒꯤ 5-6 ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯕꯤꯗꯣ ꯑꯗꯤ ꯂꯨꯄꯥ 10-10ꯒꯤ ꯆꯥꯡ ꯑꯣꯏꯗꯕ 5 ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯄꯤꯔꯗꯤ ꯑꯃꯨꯛ ꯈꯔ ꯐꯩ ꯑꯗꯨ ꯌꯨꯝꯗꯗꯤ ꯇꯥꯡꯕꯁꯤꯡꯒꯤꯅꯦꯗꯅ ꯁꯤꯗꯗꯤ ꯑꯃꯗ 50 ꯄꯤꯔꯝꯒ ꯆꯥꯝꯃ ꯑꯃꯗ ꯑꯩ ꯂꯤꯁꯤꯡ ꯉꯥꯛꯇ ꯉꯥꯏꯀꯣ ꯀꯣꯝꯂꯥꯁꯤꯡꯁꯤ ꯆꯥꯒꯦ 자. जोन सिना इंडिया मणिपुर यस के एस 실례. साबनम सानी हाय हाय 아빠 이제 निंगथौजम 여기. माबोक में पिक्सु चंगे तो हाय ब्लेसी हाय तो माबोक में पिक ना हाय ब्लेसी हाय 그냥 뭐 와이 그냥. फ्लो क्यूटी ने जो है रे काका आई निंजंग ब्रो है निंजंगे कदबई निंजंग होइदिनो नान लाइफ ते चंगई दुदी ꯅꯤꯡꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ अमीर शेख है मेरा नाम अतीफ है ओके हेलो अतीफ सुंदर हाय बेबी है रंजुना तामो कोई दी करी मथेल चारगे अखोई करी मथेल चारे अमता हाइदो ब्रो ꯉꯥꯝ ꯊꯣꯡꯕꯗ ꯉꯥ ꯃꯇꯨꯝ ꯑꯃꯅꯤ ꯍꯥꯞꯄꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯂꯦ ꯍꯥꯎꯔꯦ अरियान आई एम इंडियन मुस्लिम है हेलो अरियान पाब्लो दाइगो है सुंदर 딩강. नंग अमदी चाबी यारोई मचा थोई नंगा ꯉꯁꯤ ꯌꯥꯝ ꯆꯥꯎꯅ ꯅꯪ ꯚꯤꯇꯥꯃꯤꯟꯁꯨ ꯊꯛꯇ꯭ꯔꯦ 이 비타민 털어야. गिलबर्ट हैरा रिसांग टेम नोई इमुंजे याम 가져. नुवायरमदो माले है 아이 짤. अरियाना हेलो है Hello. रंजू देबिना हौरमनीदा है इंजांग हौरमनी ꯍꯥꯎꯋꯦ ꯈꯔꯗꯤ ꯍꯥꯎꯇꯦ ꯍꯥꯎꯋꯦ ꯊꯨꯝ 양 ꯃꯣꯔꯣꯛ ꯊꯨꯝꯃꯦ ꯀꯩꯅꯣ ꯌꯥꯝ ꯊꯨꯝꯃꯦ खाई चाय होचल चाय नंग अखोन हि लोग माने ए कंगो करे मेसेज पानी है लो चाले ꯂꯧ ꯂꯩꯔꯝꯃꯦ
ꯌꯥ ꯆꯥꯔꯣ 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 ꯅꯪꯅ ꯀꯃꯥꯏꯅ ꯄꯥꯏꯒꯦ ꯐꯣꯟ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯔꯣꯜꯕꯅꯦ ꯑꯣꯀꯦ ꯒꯤꯜꯕꯔꯠꯅ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦ ꯃꯨꯟ ꯆꯥꯏꯜ ꯍꯥꯏꯔꯦꯀꯣ You know Hindi है ब्लेसी हिंदी खंगब्रा ये खंगे खंगे हिंदी में बोलो ऐसी सास नहीं कैसे हो हम तो ठीक हो आप कैसे हो हम तो होमोसिफाई में हो हम हम मणिपुर के हम तो मणिपुर में होमोसिफाई बोलता है बोबो की यूं यूं की फ्लो क्यूटीना काका कदाई दे लेगे आईडी या स्कूल दने है कहीं ने अखोई हौजे हौजे की दिल्ली दे लेये अदो अखोई की लेफम दी फुमलोक सिफाई देगी ने बको अदो हौजिंगना दिल्ली दे लेजरी अदो अखोई कइनो जे फ्लो क्यूटी जे हौजे लाइक तमिब्रा कमाई तौरी अदो ngasi करी मथेल चागरगे अनिल यादव है हेलो कहाँ से हो है We are from Manipur. मणिपुर होमोसिफाई गिलबर्ट ना ब्लेसी क्लास क्या कारगे है हौजिक्ति ब्लेसी नर्सरी ने हंद केजी का दोई ने कम केजी ना केजी यदि किलोग्राम अम्मा का दे ऐ कौन सा वाला नाम का पड़ा नाम का बद रेसी टरन चले अम्मा मेम की माता की पी बड़ा होय ऐ ना नहीं ngawne na mahajara मैम अदुगा मथंगना सरजित निंगथौजम को दादा समदो पोक ngakta ngaire yam ahan male isiega yengnaba aduna amuba amta changjilo ai samje khoi channel jina 50k jobunu mitu da sangage mayam adubo ngairage तू कलाई संग हेड 50k yobudu da noi itei madagi aina angang mala thogla dawne samga sangaga मागा इगजे खादिम खेनरानी कइगिनो द सही तराई मथक केनरामिना ado kaigumba kano sam sangadi aini angang wangi doini अब तो मालन जे मैम अनिल यादव है ने हिंदी आती है तुमको है हाथी है हाँ हाँ जी बोलो वो कौन है अनिल अनिल अंकल आंटी हाँ अंकल अनिल ऐ आंटी नहीं इसकी पता नहीं पूछो वो बताएगा आंटी नहीं ये तुम्हारा क्या आंटी नहीं ये तुम्हारी क्या मैं तो तुम्हारा मम्मी नहीं देखा फ्लो क्यूटीना आईडी पोथारगा लई हाइबको दुगा अखोई की माबोक में पिकना चाक चारबो थैथोय हाइरे माबोक इसे में पिक ऐ कमाई में तू पी सिदे एन इरिस एन हां इसी का नाम इसे में पिक ने दो चारा बहंगे जे यार मीना हंगाई दे खुमदे सेरान गा तुरान गा हां बाबा शिवा जय जी का नाम सी व्हाइट लेजिना फ्लो क्यूटी हैबदो अदुगा माबोक में चाक चारबो हैबदो खुममो चारे माबुक चाक चारे माबुक ती चारब्रा हम की चारे अच्छा अनिल यादव ना मैं यूपी से हूँ है वो यूपी का रहने वाला है अनिल ओके कनोगी जले मद गरिबा सिबिया दादी सिबिया गी मयुम दे सिब हाँ फ्लो क्यूटी ना है रे अदुदी आई चटलगा आई चटलगे बाय काका नेने ब्लेसी ओके बाय हाँ अदुगा जी यशवंत कुमार रख चुकी है आप कहाँ से हो है तो We are from Manipur. आइए हायो हायो We are from Manipur. मथंग हंग पता है बापू कक्का है Kakak cengi. Kakak cang udah beli. Kakak cang udah beli sih kai gere beli sih nu ure. Ngasai yang hangam bani kakak kamai tau lagi na. लाइट पुथा दिमाग का हंग द याद रख Hello my cutie है रे kakak na. Ada Gilbert na. Delhi da laiba nungai bro hai re.
ꯗꯦꯜꯂꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯤꯗ ꯑꯅꯤꯃꯛꯅꯤ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯜꯂꯦ ꯗꯦꯜꯂꯤꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯗꯦꯜꯂꯤꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ यशवंत कुमार कहाँ से हो अच्छा हाय वेयर हाइग्रो I am from the Manipur. यस वेरी गुड ꯌꯥꯝ ꯍꯩꯌꯦ होगा अनिल ना मैं Call me Bukhi अभी स्टूडेंट हूँ Bukhi बहन Bukhi अच्छा अच्छा वो भैया है वो अंकल नहीं है भैया है Bukhi Bukhi put the yam at the ingo. यावरे सीधे यावरे तो वाखल पुकेना Any home. अनि सुरे Any. ये अनिल यादव है ना ये अंकल नहीं ये भैया है ठीक भैया है है भैया हाँ हेलो भैया है Hey, Baya. भैया अनिल भैया नील है यूपी का कौन सा जगह से हो है You put कौन सा वाला जगह से हो हम तो फंगो सिपाही पे आती हूँ हाँ हमारे अंजल वाखल की पुके का काना है ये करीचा रिनो थुई थुई नुंसीबी है रे ใครใช่เนาะ अदमाई उठपे यादे खा चिन्ना है तुम ก็อีกน้องจะให้ก่อน अदु तुगु से अदमाई ก็ उठपे จะ यादे เบดแมนเนอร์ส बेड เม मैनर्स มจะให้เกย์ मेम दा हाइदो को दम फोन तो เกย์น้องใจต้องกับการนั่งไง Orange अदमाई चिन्ना है के दम उठपे यादे รุดเปียดีกว่ามาสิ้นนะหายกันเถอะมาสิ้นนะหางานดีมาสิ้นนะหายกันเถอะกว่า अदुगा सीमा देवी सीमा दे हिंदी दे इरे यशवंत कुमार मैं यूपीएससी की तैयारी कर रहा हूँ आईपीएस एक्सचेंज कंप्लीट हो गया दियो बाकी है माने ขนาดให้เนอะสปอนเซอร์ไหนล่ะ मैं शुम कमेंट थार पनी दा अदगी यशवंत ना अंडमान एंड निकोबार आइलैंड है ने Okay. अदगी निशु हाय आई एम फ्रॉम श्रीलंका आयो भावन नमस्ते वनकम नमस्ते हेलो नमस्ते निशु अनिल भैया हाँ जी बहन कैसे हो है ठीक हो और भैया आप कैसे हो है बोलो भैया आप कैसे हो हम तो ठीक हो यशवंत कुमार हेलो हेलो यशवंत जी भैया अनिल ना मैं मुरादाबाद से हूँ बहन है ओके मुरादाबाद ओके 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 निशु योर बेबी गर्ल सो क्यूट थैंक यू थैंक यू अदो वाखल की पुकई ककाना थोई थोई करी अंसांग चारगे है रे हंगाम हंगाम गा मतुंगा ง่าเหรอง่ามาตุ้มมาสุด हंगाम का nga का थोंगे है के लोरे ให้เหรอ ไอเกม ง่าก็ เซ ตรง มิ นี้ ไอ การ เกม ที่ซัก เซ ซา มิ ระบ ไอเกมเซมิ ब्लेसी कई नोम से मी ये การ हो ที่ซักซาระบของเอโรปีนี่ตัวมาค่าแต่ไม่ใช่เซลเวน oh ma ऐसे मैं ก็คือ मैं พวกเอามาอะไรกะกาอยู่ไหน guess guess wall है hello है Hello I am from India guess wall ना I am from India we are also from India अनिल भैया जानते हो मुरादाबाद को हाँ जानता हूँ जानता मगर हूँ कभी गया नहीं है नहीं, मगर वैसे जानता हम हूँ दोनों नाम तो सुना नहीं हूँ जानते। हाँ नहीं जानते हम दोनों अभी तो हम दिल्ली में ही हूँ और काका वखल की पुकई ना यामना हाउना चाइको है रे काका ना โอ้ให้เหรอ ओ การที่ซักซาระบ निशुना are you guys Nepalese no we are from Manipur we are not Nepalese aduga casual na may I know what language is this this is Meiteilon Manipuri มีสิพ่อพ่อให้กัน वखल की पुकई ककाना सारे इतैमा लाइब्रेरी चत्रिङैदा हलक्पगी ngaiहak पोथारमबने 9:15 दगी अमुक हौनी हैबा ओ माजे थबक हलागा पोथाबो ngani अदुगो लाइब्रेरी मुक चते ngani กล้าว่าจะนวันไลบรารีสินะ अदुसि मगोद हंगो आइन โอ้ चलु กล้า ब्रम ว่า आइन จะนักหน้าเราหังนี่ไอ้จินเท่ ai ngonda hangi ai ne mai manak lai ru thunga ไอ้ด้วยชุมขังหน้าขังนี่บรานะ uh นักหน้าเรากันนะเปรม casual no oh okay hai
Hi baby girl, what's your name? What's your name? What is your name? Nang naming hai gro. Desi nang naming hang e bayana. Ming ta hai go hai bane. Nang naming ram ta hai gro. What's your name? Phajana hayo. Blessy. Nate mai degi. My name is Blessy. Blessy. Wakal gi pukai na nak nei ye hai. Okay. Oh nak na di phai chatok ke sin tha pa di ko. Auto that's Mana han kilometer kuntra ga ya pan ni. Auto Adi that's thaba ka pai na library adu ta na kilometer kuntra lai pa chat ke dro. Auto da jello. Auto na yan funny. Okto da chalo ya okto da na pan ni. Nishuna, God bless you and your family. Amen. Thank you, Nishu. You too. Guess what? Oh, it's really cutie. Hi. Thank you, hi girl. Thank you. Josh. Blessy se yam nungsi hai re Josh na. Jo se kara wai da lai ge Delhi da lai ra di hayeng. George. Darna la o. George. George. Mai te ma za ra di khom. George ka no. Pagi George. Hayeng gentleman da mayam des lai ye mayam sarug ya min se Delhi da lai ba chini na. Akoi gi live si da hujik changbi rakpo si da Delhi da lai ba koi sinau yaur ga di hayeng janta manda da pangto ka deriba protest si da koi yawiyo soidan lakwiyo mayam. Guess what? You are welcome. Hi ko. Janatul for those. Hi family. Hello Janatu. Wakal ki pukai kakana ngasi di thabak chatre tamo Saturday and Sunday kudingi chatre study full focus tawre as per yam pare adi weekend Saturday Sunday ani mak phangaga di best tare ko yam pare patharo like pabiya ngai da phajana patharo casual na she is a good girl hai nang yam phai hai Thank you. Nang phatte hai ra. Mangak par hai. Janatu fine. Where are you from? We are from India. Wakal gi pukai kakana pumnamak soi da ngam da na bo ngam da bo wei rasunu itei matamo all the best time ne. Adune yam phajana kano tawro honaro isorna jumrai chanbi rajani casual na India hai me too okay right now we are staying in Delhi but originally we are from Manipur. We belong to Manipur. Kaya na Josh ID Manipur da laiye isa ani di Delhi da thabak tawraga laiye haiba oh adudi Icha mai lakcharani Chani de mai lakcharani. Icha oina lakcharani case wall na okay I am from Tamil Nadu okay Sonia ning thuk jom na tra. Sonia ning thok jom ju change hello Blessy chak charabo hai re aduga Janatu Chare hayo. Chare che. Janatu hai Chiche di chak charabo. You look Korean but so beautiful thank you aduga casual na auntie can you speak something nangam taga Ai di haite. Ai di akoi maron do ai rage. wakal gi pukai kakana thoi kaka gi isai do ta da bukuire kaka gi isai do amta sagla o ta da bukuire thoi je ngasai nungdin nungdaw ram tumuk dire ko du ngasai di uire ni Uidra ma uidi chak chab da maya da khoi no ina ngasi chamas tawra illa pijarabni Ishe amtang sal oye sakota laba. Adodi kaka ai ngasi sa aro ge ai tumninge hai. hayeng sa age hairo Hayeng sa age hai garo. ngasi di tumning mana loire Da na hai garo. Kaka ngai le tu wakal kaina. tung videos full support from Singjamai hai thank you very much Janatu Kaka blessi. I am from Bangladesh. Casual. Your smile is good and pretty. Hai ko. Aduga Lakshmi Sabol Sem. Kaigi protest oirabano amukta
ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯩꯅꯣꯒꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ IDP ꯃꯌꯥꯝ ꯍꯥꯏꯗꯤ 이랑ꯗ ꯑꯋꯥ ꯑꯅꯥ ꯇꯥꯈ꯭ꯔꯕ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯟꯅꯕ ꯌꯥꯅꯅꯕ ꯁꯤꯟꯕꯤꯌꯣꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯣꯝꯗꯁꯨ ꯇꯧꯕꯅꯤ ꯇꯧꯕ ꯗꯦꯜꯂꯤꯗꯁꯨ ꯍꯥꯏꯗꯤ ꯌꯨꯝꯗꯁꯨ ꯍꯟꯗꯛ 이랑 ꯌꯥꯝ ꯊꯣꯛꯈꯤꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯧꯒꯠꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯅꯅꯕ ꯁꯤꯟꯕꯤꯔꯣꯅ ꯑꯗꯨꯒꯤ ꯙꯔꯅꯥ ꯇꯧꯕꯅꯤꯗ ꯂꯛꯁꯃꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯎꯝ ꯂꯛꯁꯃꯤꯁꯨ ꯗꯦꯜꯂꯤꯗ ꯂꯩꯔꯗꯤ ꯂꯥꯛꯑꯣꯀꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯆꯤꯟꯕ ꯀꯥꯏꯊꯣꯛꯄꯤꯔꯒ ꯍꯌꯦꯡ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯅꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯑꯗꯣ ꯂꯛꯁꯃꯤꯁꯨ ꯀꯩꯒꯨꯝꯕ ꯗꯦꯜꯂꯤꯗ ꯂꯩꯕꯤꯕ ꯑꯣꯏꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯙꯔꯅꯥꯁꯦ ꯃꯄꯨꯡ ꯐꯥꯅꯅꯕ ꯖꯟꯇꯔ ꯃꯟꯇꯔꯗ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯀꯦꯁꯋꯥꯜꯅ I think baby girl is feeling sleepy yes ꯕꯦꯕꯤ ꯒꯔꯜꯁꯦ ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯒꯦ RK ꯔꯣꯃꯥꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯒꯤ Janatufna I am your new subscriber hai thank you kaka wakhalgi pukaina hi hi okay adudi haire mathangda oina saktokla o thoithoi fajana potharo thoithoi haire ꯍꯣꯏ ꯍꯥꯏꯌꯣ ꯍꯣꯏ ꯀꯀꯥ is makon ga thokti khumancha hi blessy tumba yade blessy tungi no ye ऐसे काका बो चाजु चगे तामो चाक चारबो है अखोई चारे ngasi hangam thong bu chathagre akhoi bochai di kari mathel charge ngasi je kaka hum chula kaka lai tamo iteima Dr. James T tai deko aina hadak nachi je kita kaino natai maje kita phajathon ge na kaino chien ge ne he tawga kaino tawgre moje phangdra mane hoji ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯗꯤ ꯌꯥꯝ ꯀꯤꯒꯜꯂꯦꯕꯀꯣ ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯇꯩꯕꯁꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯀꯌꯥ माजे ऐंगोंदा माई मामाई तैननब कैनो मेकअप की पोट लेबीदे हाबदो आइना डॉक्टर जेम्स एमता लैगे सिने गलिसे अमुक्तदी फजथोन गेना कोरिया मालनगे तौने कोरियादꯤ ꯑꯗꯨꯝ ꯃꯥ ꯂꯩꯔꯦꯗ ꯃꯥꯟꯖꯅꯤꯡꯗ꯭ꯔꯦ अदे किसवॉलना ओ स्लीपी बेबी गर्ल हाइरेको अदुगा मिल्टन वांखैराकपम तामो होय कने हैनो चाक तो ओबो हाइदेरो अखोइदी चाक चारे लक्ष्मी वाइखोम कैमिंग कौगे बेमदो अखोइसु हंगाम चाय अदो ककागिसु नेनेगिसु मिंग हाइरमो हाय ककागिना कका दुम कौरे मयामना नेनेगिना सिला कौरे ब्लेसीगिना ब्लेसी अदुगा माना ब्लेसी कौरे अबेमजना अदुदी अखोइ हंगाम चाबा मानरेको मिल्टन वांखैराकपमना फागी तौबने हाइरे किसवॉलना वेदर you all ate something hai kari hai na maya adudi hek ngaudeda nang ngaudeda hai ba adudi hek nang ngaudeda ye koi ke prem na khajek tani aina chien ge na hai ba na mitu dani ke na tori phone ai tei bi roi da ma adum tai jane Dr. James tu nupi na taina nabni lainari tu nupa taina nabna ke ba nupa mai nupi kha mai nupi na hai di खाबसु तै अदुना नि मा खर ngok थुए ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯇꯩ ꯑꯗꯨꯁꯨ ꯇꯩꯌꯦꯅ ꯃꯥ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯅ ꯀꯀꯥꯒꯤना ꯑꯗꯨꯗꯤ ꯊꯣꯏꯊꯣꯏ ꯀꯀꯥ ꯑꯣꯐ ꯂꯩꯔꯒꯦꯀꯣ ꯇꯥꯃꯣ इतैमा ननाव ऑफ लेरगे है होय फरे
Kaka Boshana yen chaye tamo as Kaka Bosha idi aho bosa thagre. Khumuk chamna hanjin haijakre chabagi panbirakanu tin yoli papujani. Wari Wakan nungai. kano je yam nungai koi comment wari yam nungai di ko mai jale haitare. Josna matam pumnamakta nungaina layo ai hoi thank you. Ada asi chummeba hada haibirakanu haide akhoi Facebook sum yengbada chaningba hinjang yawradine. Ada chaningeba akhoi ju poeba se. Okay, so well, okay, Blessy, bye bye. I have school Bye. tomorrow, so I am leaving now. Okay, bye. Kiswalna, bye bye. Have a nice day. Have a good night. Lakshmina, kaka hoise ID ngasi khaktane khangise. Oh. Oh, adudi akoi blog khaga yengbiyo. Nuai te jo haibiro matam gi oina video da si nuai te na suggestion adum pibiro. Ngasi blog ama jo thagat khibani ko adu jo soidana yengbiyo. Lakshmi je haji Manipur da laira natraga Delhi da laibra adum ta haibiro. Kiswal, good night. Adu Lakshmi ji ngasi ahanba thingnawne aina akhoi channel je soi subscribe torumdokdi male ko. Aduna subscribe su tobiramo aduga video ju yengbiramo sangaga nungai te jo haibiro. Lakshmi dra. Manipur da lai haiba made. Manipur kai kano dano kari lamdagi no Lakshmi ji bo. Akhoi live sing asi khar di thengrabne ko. Thoi ju chak chaba tappa de ngasi market chalubaga kari galwation question ba tawringai dawa. Pung 8 makhai nipan ta ba doi de hoge na nipan ta dring nipan ta phatri ngai terem khai khare lakpoti da hoge na khan bane. Ado nipan ga minute nifuma thui nifuni thui chat kramane hongna bo na da mapan maya de gini hawrije. Ada yam changdraga ju pungai ma pungam te orju wari sana gena. Yari po gi oiradi lam khara kumba lai su yekpa adagi hajikti thabak kuirabane da prem khangbra moise yari po bamon lekai haibane bamon ju oibane aigi mingdi Lakshmi kaukde mangal lebi kauwe. Okay, my channel kainogi account maming je Lakshmi have the koina Lakshmi haiba mangal lebi kauwe yam phajai maming je. Yairi po hai ga koina pi ngai de khwai ham thang je khoi ki khangem bam gi biju da moi ima je domcha je kaino ne ba yairi po ningon oi yairi po ki kaino rom de gi la hauro ko ne ba ana yairi po hai chi khoi domcha hai de gi angang ngai de tarak pa de khoi yum thang na le mi ni dra yari po ki zo khoi chen chi ma mayum ba le khangna sa na ba yairi po ta gi budi mayam le gi bani da adu na ta ba ai ihan hana yairi po ji pi ngai de tarak ko yari do po ang tha habde jeda khoi ki mangal lebi na kai haina hange hai akoi channel je hobjik nang changai da Blessinong na thui je Blessinong je channel maming ne ba channel ma mi adu Blessinong du da dum mai si subscribe to ba madum thong ni Blessinong na channel live ki thar ije sidai da click option biro adu ko subscribe to biro thau re subscribe haidi akoi gi kaino changbir amni na tanja charing ai ji da kaino ta hoboi wani da bot khomong bai wani kakao ise kai de gino heba ai je phumlok sifai de gini haidi phumlok sifai haidi khangdab ju ai ko lamsang hai bidu tar ba lamsang de gi khajik tang chatlaga awanglom da khurkhul ga leibu do ado khurkhul di yodringai mayang lang jinga thangna leidoini lamsang di taram gani khale khurkhul ju taram do male khurkhul ga lamsang ga gi marak sida leiba khoi gi jina lok natun mai jele RK Roma hai ko sila se kari lamdagi no hai re ai se porompat ayang puli thawan thaba ayang pali jo mo hai ba thawan tham jo adumai na hai aina address hai ba da
ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯄꯣꯔꯣꯝꯄꯥꯠ ꯑꯌꯥꯡꯄꯜꯂꯤ ꯊꯋꯥꯟ ꯊꯥꯕ ꯑꯌꯥꯡꯄꯜꯂꯤ ꯍꯥꯏꯁꯤꯅ ꯂꯝ ꯃꯃꯤꯡ ꯅꯠꯇ꯭ꯔꯣ ꯑꯌꯥꯡꯄꯜꯂꯤꯁꯦ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇꯣ ꯁꯣꯔꯣꯛꯇꯣ ꯁꯣꯔꯣꯛꯁꯦ ꯑꯌꯥꯡꯄꯜꯂꯤꯁꯦ ꯄꯣꯔꯣꯝ ꯖꯦꯟ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯣ ꯑꯗꯥꯏꯗꯒꯤꯅ ꯀꯣꯡꯕꯒꯤ ꯑꯗꯨꯐꯥꯎ ꯑꯗꯨꯗꯤ ꯆꯤꯡꯉꯦꯕ ꯅꯪꯁꯦ ꯁꯣꯔꯣꯛꯇꯩꯔꯣ ꯊꯋꯥꯟ ꯊꯥꯕ ꯂꯩꯔꯛ ꯑꯗ ꯄꯟꯈꯔꯦ ꯂꯩꯔꯛꯇꯩꯅꯦꯕ ꯃꯥꯁꯦ ꯂꯩꯔꯛꯇꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯑꯩꯈꯣꯏ ꯂꯝ ꯇꯥꯔꯒ ꯃꯣꯏꯔꯥꯡꯂꯣꯝ ꯃꯥꯜꯂꯦ ꯑꯗꯣ ꯐꯨꯝ ꯄꯟꯕꯒꯤ ꯐꯨꯝ ꯐꯨꯝꯂꯧ ꯄꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯨꯃꯟ ꯆꯥꯅ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯅꯣ ꯆꯤꯡꯂꯛꯇ ꯂꯩꯌꯦ ꯍꯩꯅꯝꯁꯨ ꯂꯩꯇꯦ ꯂꯩꯅꯝꯁꯨ ꯐꯪꯗꯦ ꯆꯤꯡ ꯀꯔꯤ ꯍꯥꯏꯅꯣ ꯆꯤꯡꯉꯣꯛꯁꯨ ꯊꯦꯡꯅꯗꯦ ꯑꯣꯂꯤ ꯗꯦꯟ ꯐꯣꯔꯦꯁꯠ ꯑꯗꯨꯅꯅꯤ ꯆꯥꯕꯒꯤ ꯋꯥꯔꯤ ꯁꯥꯕꯤꯅꯨ ꯍꯥꯏꯖꯕꯗꯨ ꯑꯣ ꯀꯩꯅꯣꯗ ꯐꯣꯔꯁꯇ ꯂꯩꯕꯤꯕ ꯑꯣꯏ ꯖꯥꯠꯂꯥ ꯑꯩꯈꯣই ꯀꯀꯥ ꯕꯣꯏꯆꯥꯅ ꯇꯥꯃꯣ ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯊꯥꯗꯣꯏꯅꯣ ꯂꯥꯏꯚꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯄꯨꯡ 10 ꯊꯥꯖꯤꯔꯣ ꯃꯌꯥꯝ ꯄꯨꯡ 7:12 ꯍꯥꯏꯗꯤ 7:30 ꯑꯗꯨꯗꯤ ꯇꯥꯁꯜꯂꯛꯑꯦꯀꯣ ꯄꯨꯡ 10 ꯇꯧꯁꯤꯔꯥ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯌꯦꯡꯉꯁꯤ ꯍꯥꯏꯗꯤ ꯁꯥꯡꯉꯕꯗ 10ꯗꯒꯤꯗꯤ ꯁꯥꯡꯗꯔꯣꯏꯒꯦꯀꯣ ꯑꯗꯣ ꯄꯨꯡꯈꯥꯏ ꯑꯃ ꯇꯧꯊꯔꯤꯁꯦ ꯄꯨꯡ 10 ꯇꯧꯔꯁꯤꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯒꯗꯤꯀꯣ ꯕ꯭ꯂꯦꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯦꯗꯥ ꯕ꯭ꯂꯦꯁꯤꯁꯦ ꯉꯁꯤ ꯅꯨꯡꯊꯤꯟ ꯀꯩꯅꯣꯗ ꯇꯨꯝꯗ꯭ꯔꯦꯕ ꯃꯥꯒꯤ ꯇꯨꯝꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯆꯠꯊꯣꯛꯎꯔꯦꯕ ꯄꯨꯂꯞ ꯑꯗ ꯃꯥ ꯇꯨꯝꯍꯧꯗꯕꯒꯤ ꯇꯨꯝꯍꯟꯗ꯭ꯔꯕ ꯉꯟꯅ ꯑꯩꯈꯣꯏꯅ ꯇꯨꯝꯃꯕ ꯇꯨꯝꯕ ꯌꯥꯝ ꯐꯩ ꯃꯥꯗꯤ ꯑꯥꯔ ꯀꯦ ꯔꯣꯃꯥꯅ ꯑꯩꯒꯤ ꯏꯄꯥꯝꯅ ꯈꯨꯔꯥꯏꯅꯦ ꯌꯨꯝꯅ ꯂꯝꯁꯥꯡꯗ ꯄꯥꯜꯂꯦ ꯑꯣ ꯂꯝꯁꯥꯡ ꯑꯣꯏꯔꯗꯤ ꯅꯛꯅꯔꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯄꯔꯦꯡ ꯑꯣꯏꯈꯤꯗꯣꯏꯅꯦꯀꯣ ꯍꯣꯏ ꯈꯨꯔꯥꯏꯗꯤ ꯌꯥꯏꯌꯦ ꯏꯄꯥꯝꯒꯁꯨ ꯍꯥꯏꯔꯦ ꯅꯛꯅꯔꯦ ꯁꯥꯔꯝꯃꯣ ꯑꯩ ꯁꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯝꯇꯁꯨ ꯎꯗꯦ ꯁꯤꯗꯒꯤ ꯑꯣ ꯌꯦꯡꯉꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯔꯣꯃꯥꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯝꯃꯅꯤꯗ ꯆꯥꯛꯇꯤꯀꯣ ꯄꯨꯡ ꯌꯧꯔꯕꯅꯤꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯗꯤ ꯂꯥꯞꯄꯕꯅꯤꯅ ꯑꯝꯇ ꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯤꯠꯁꯦ ꯕ꯭ꯂꯔ ꯂꯣꯏ ꯆꯠꯂꯦꯕ ꯃꯌꯦꯛꯁꯦ ꯑꯩꯗꯤ ꯎꯗ꯭ꯔꯦ ꯀꯃꯦꯟ ꯂꯥꯛꯑꯕ ꯂꯥꯛꯑꯦ ꯑꯗꯨ ꯄꯥꯝꯃꯦ ꯑꯩ ꯄꯥꯔꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯍꯧꯖꯤꯛꯐꯥꯎ ꯄꯥꯈ꯭ꯔꯕꯅꯦ ꯑꯩꯅ ꯕꯤꯖꯨꯕꯤ ꯍꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯕꯥꯏ ꯅꯥꯎ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯣꯟꯁꯝ ꯑꯣꯀꯦꯟ ꯍꯥꯏꯀꯣ ꯊꯋꯥꯟ ꯊꯥꯕ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯛꯑꯦ ꯊꯋꯥꯟ ꯊꯥꯕ ꯀꯗꯥꯏꯗꯩꯅꯣꯗꯤ ꯀꯩꯅꯣ ꯅꯣꯏ ꯂꯩꯀꯥꯏꯗꯣ ꯊꯋꯥꯟ ꯑꯩꯈꯣꯏ ꯊꯥꯕ ꯀꯗꯥꯏ ꯖꯒꯥꯗꯩꯅꯣ ꯍꯥꯏꯕ ꯊꯋꯥꯟ ꯊꯥꯕ ꯑꯩꯈꯣꯏꯒꯤꯁꯦ ꯀꯩꯅꯣꯔꯣꯝ ꯁꯥꯏꯠꯇꯣ ꯁꯦꯝꯕ꯭ꯔꯣꯛ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗ RK ꯀꯣꯂꯨꯞ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯔꯣꯃꯥꯅ ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯆꯥꯔꯦ ꯃꯥꯏꯔꯦꯟ ꯊꯣꯡꯉꯦ ꯍꯥꯏꯔꯛꯑꯦ ꯕꯤꯃꯣꯂꯥ ꯂꯩꯃ ꯀꯔꯤ ꯍꯥꯏꯅꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯥꯗꯅ
ꯍꯣꯠꯅꯕꯤꯌꯨꯀꯣ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯏꯗꯣ ꯂꯤꯗꯣ ꯍꯥꯏꯁꯦ ꯃꯥ ꯏꯕꯗ ꯀꯩꯅꯣ ꯑꯃ ꯀꯩꯅꯣ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝꯅ ꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯔꯣ ꯃꯥꯁꯦ ꯑꯉꯥꯡꯗꯣ ꯍꯥꯏꯗꯣꯏꯔꯥ ꯑꯉꯥꯡꯗꯣ ꯏꯕꯗ ꯀꯩ ꯍꯥꯏꯗꯣꯏꯔꯥ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯥꯗꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯍꯥꯏꯕ ꯆꯨꯝꯃꯦ ꯊꯣꯏꯊꯣꯏ ꯑꯣꯏꯔꯝꯃꯅꯤ ꯍꯣꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯈꯨꯃꯟꯆꯥ ꯍꯦꯔꯥ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤ ꯀꯩꯅꯣ ꯇꯨꯝꯅꯤꯡꯕ ꯇꯨꯝꯖꯁꯅꯨ ꯅꯣꯡꯉꯥꯜꯂꯒ ꯀꯩꯝꯇ ꯇꯨꯝꯕꯤꯔꯣꯏ ꯇꯝꯕꯤꯔꯣꯏ ꯍꯦꯔꯥ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤ ꯀꯩꯅꯣ ꯇꯨꯝꯅꯤꯡꯕ ꯇꯨꯝꯖꯁꯅꯨ ꯅꯣꯡꯉꯥꯜꯂꯒ ꯀꯩꯝꯇ ꯇꯝꯕꯤꯔꯣꯏ ꯍꯥꯏ ꯕꯤꯖꯨꯕꯤꯅ ꯆꯦ ꯆꯥꯎꯕꯒꯤ ꯃꯅꯥꯎꯄꯥ ꯕꯤꯗ꯭ꯌꯥꯅꯟꯗꯅꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯏꯁꯣꯝꯒꯤ ꯕꯤꯗ꯭ꯌꯥꯅꯟꯗꯔꯣ ꯆꯦ ꯆꯥꯎꯕꯒꯤ ꯍꯥꯏꯁꯦ ꯆꯦ ꯆꯥꯎꯕꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯇꯩꯝ ꯆꯥꯎꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯕꯤꯗ꯭ꯌꯥꯅꯟꯗꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯅꯥꯅꯣ ꯑꯣꯏꯔꯝꯒꯅꯤꯌꯦ ꯁꯤ ꯂꯥꯏꯁꯣꯝꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯏꯗꯣꯝꯆꯥ ꯅꯠꯇ꯭ꯔꯣ ꯂꯩꯗꯥ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯩꯅꯣꯗꯣ ꯑꯗꯨꯗꯅꯦ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯏꯕꯥꯏ ꯀꯧꯔꯤꯗꯣ ꯑꯩꯈꯣꯏ ꯏꯇꯩꯝ ꯆꯥꯎꯕꯒꯤ ꯃꯧꯄꯥꯗꯣ ꯃꯥ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯅꯟꯗ ꯂꯥꯏꯁꯣꯝꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩ ꯈꯪꯗꯅꯤ ꯍꯥꯏꯗꯤ ꯃꯃꯤꯡꯁꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯊꯣꯛꯂꯛꯑꯗꯤꯀꯣ ꯈꯪꯒꯗꯧꯕ ꯑꯉꯥꯡꯒꯤ ꯃꯃꯤꯡ ꯀꯩꯅꯣ ꯊꯣꯛꯂꯛꯑꯦꯕ ꯑꯥꯔ ꯀꯦ ꯔꯣꯃꯥꯅ ꯁꯤꯂꯥꯒꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯔꯒꯦ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯍꯧꯗꯣꯔꯕꯅꯦ ꯏꯪꯕꯁꯤꯗꯕꯀꯣ ꯃꯌꯥꯝ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯏꯪꯕ ꯃꯇꯝꯅꯤꯅ ꯉꯟꯅꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯪꯗꯕ ꯊꯦꯡꯉꯒꯗꯤ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯛꯄ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯧꯕ ꯑꯗꯒꯤ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯑꯃꯨꯛ ꯌꯥꯎꯁꯜꯂꯗꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯋꯤꯟꯇꯔꯅꯤꯅ ꯁꯨꯝ ꯇꯟꯖꯥ ꯑꯃ ꯆꯥꯗꯕ ꯑꯗꯨꯒꯤ ꯉꯁꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗ ꯂꯦꯟꯗꯤ ꯂꯦꯟꯊꯠꯂꯕꯅꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯞꯈꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯈꯔ ꯑꯃ ꯆꯥꯃꯤꯟꯅꯗꯧꯔꯦ ꯍꯣꯏ ꯃꯥꯅꯦ ꯂꯥꯏꯁꯣꯝꯒꯤ ꯈꯪꯉꯦ 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 ꯅꯣꯏ ꯃꯥꯕꯣꯛꯅꯗꯤ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯅꯟꯗꯁꯤ ꯌꯥꯝ ꯊꯥꯒꯠꯂꯛꯈ꯭ꯔꯦ ꯃꯥꯕꯣꯛꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯅꯤ ꯀꯩꯒꯨꯝꯕ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯅ ꯕꯤꯗ꯭ꯌꯥꯅꯟꯗ ꯉꯥꯛꯇ ꯍꯥꯏ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯔꯥꯖ ꯆꯦꯅꯦꯜꯅ ꯍꯋꯥꯏꯖꯥꯔ ꯀꯥꯏꯗ꯭ꯔꯤꯕꯣ ꯍꯥꯏ ꯍꯋꯥꯏꯖꯥꯔꯁꯦ ꯃꯇꯝ ꯈꯤꯇꯪ ꯂꯦꯞꯈꯤꯒꯦ ꯀꯩꯅꯣꯗꯒꯤ ꯖꯅꯋꯥꯔꯤꯗꯤ ꯑꯃꯨꯛ ꯍꯧ ꯌꯥꯔꯦꯅꯦ ꯗꯤꯁꯦꯝꯕꯔꯁꯤꯗꯤ ꯂꯦꯞꯄꯁꯦ ꯖꯅꯋꯥꯔꯤꯗꯤ ꯑꯃꯨꯛ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣꯟꯁꯝ ꯑꯣꯀꯦꯟ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯒꯦ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯄꯨꯝꯂꯣꯛ ꯁꯤꯐꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯂꯥꯛꯑꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯕꯥꯏ ꯉꯁꯤ ꯍꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯊꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯪꯒꯥꯝ ꯊꯥꯕꯗꯣ ꯍꯦꯛꯑꯦ ꯑꯗꯨꯗꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯔꯒ ꯇꯧꯔꯒ ꯕꯤꯗ꯭ꯌꯥꯅꯟꯗꯁꯦ ꯃꯥꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥꯔꯥ ꯃꯧꯄꯥ ꯃꯣꯏ ꯅꯤꯄꯥꯅꯤ ꯀꯩꯅꯣ ꯄꯔꯦꯡꯗꯔ ꯂꯩꯁꯦ ꯃꯄꯥꯝꯒꯤ ꯄꯔꯦꯡꯗꯔ ꯂꯩꯁꯦ ꯈꯪꯉꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯀꯩꯅꯣꯒꯤ ꯈꯪꯉꯦ ꯈꯪꯉꯦ ꯏꯗꯣꯝꯆꯥ ꯂꯣꯏꯗꯥꯡꯗꯣ ꯃꯥꯏ ꯃꯆꯥꯅꯨꯄꯥꯅꯤ ꯅꯠꯇꯦꯗ ꯈꯪꯉꯦꯕꯀꯣ ꯏꯗꯣꯝꯆꯥ ꯂꯣꯏꯗꯥꯡꯗꯣ ꯃꯥꯆꯧꯕꯤ ꯍꯣꯏꯒꯤ ꯄꯔꯦꯡꯗꯨꯗꯔ ꯑꯩꯅ ꯅꯠꯇꯦ ꯍꯥꯏ ꯂꯥꯏꯁꯣꯝ ꯃꯥꯆꯧꯕꯤꯒꯤ ꯃꯄꯥꯝꯒꯤ ꯄꯔꯦꯡꯗ ꯌꯨꯝ ꯄꯔꯦꯡ ꯁꯨꯃꯥꯏꯅ ꯁꯥꯔꯤ ꯃꯥꯆꯧꯕꯤꯒꯤ ꯃꯄꯥꯝ ꯃꯥꯆꯧꯕꯤ ꯅꯠꯇꯦ ꯃꯥꯇꯣꯝꯕꯤꯒꯤ ꯑꯣ ꯃꯥꯇꯣꯝꯕꯤ ꯑꯥ ꯑꯥ ꯍꯥꯏꯗꯅ ꯑꯥ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯎꯝ ꯑꯩꯈꯣꯏ ꯏꯇꯩꯝ ꯆꯥꯎꯕꯁꯦ ꯑꯩ ꯑꯃꯨꯛꯈꯛꯇꯤ ꯅꯠꯇꯦ ꯆꯠꯂꯨꯔꯦꯕ ꯏꯇꯩꯝ ꯆꯥꯎꯕꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯁꯤꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨꯅꯦ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯕꯕꯥꯅ ꯌꯣꯛꯂꯛꯄꯅꯦꯕ ꯑꯣ ꯃꯣꯏ ꯌꯨꯝꯁꯨ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯗꯅ ꯄꯔꯦꯡꯅꯅꯦꯕ ꯂꯩꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯝ ꯆꯥꯎꯕꯗꯤ ꯃꯣꯏꯗꯅ ꯑꯣꯏꯅ ꯌꯣꯜꯂꯛꯄ ꯍꯥꯏꯗꯤ ꯃꯣꯏꯗꯅ ꯀ꯭ꯂꯣꯁ ꯑꯣꯏ ꯂꯩꯔꯛꯄꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯨꯜꯂꯛꯄꯒꯤ ꯈꯨꯃꯟ ꯆꯥꯅ ꯍꯥꯏ ꯑꯁ ꯈꯪꯗ꯭ꯔꯁꯨ ꯈꯪꯉꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ 30K ꯉꯥꯏꯖꯔꯤ ꯃꯔꯝꯗꯤ ꯁꯛ ꯂꯣꯠꯄ ꯁꯛ ꯐꯣꯡꯕ ꯉꯥꯏꯖꯔꯦ ꯁꯛ ꯂꯣꯠꯄ ꯁꯛ ꯐꯣꯡꯕ 30Kꯁꯦ ꯈꯔ ꯊꯨꯅ ꯌꯧꯍꯜꯂꯁꯦ ꯃꯌꯥꯝ ꯅꯣꯏꯁꯨ ꯈꯔ ꯈꯣꯝꯖꯤꯜꯂꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯣꯏ ꯌꯨꯝꯗ ꯃꯤ ꯀꯩꯅꯣ ꯀꯌꯥ ꯇꯧꯔꯅꯤ ꯂꯩ 30K ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯗ ꯁꯛ ꯂꯣꯠꯄꯗꯨ ꯑꯩꯈꯣꯏ ꯁꯥꯐꯣꯡꯉꯛꯑꯅꯤ
ꯑꯗꯩ 50K ꯌꯧꯕꯒ ꯑꯍꯟ ꯑꯣꯏꯔꯝꯕꯁꯦ ꯑꯉꯥꯡ ꯑꯣꯟꯊꯣꯛꯑꯅꯤ ꯑꯩꯅ ꯑꯃꯨꯛ ꯑꯍꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯥ. ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏ ꯀꯀꯥ ꯕꯣꯏꯆꯥꯅ ꯚꯤꯗꯤꯑꯣꯒꯤ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯇꯣꯏꯅꯣ ꯇꯥꯃꯣ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯆꯒꯦꯝ ꯄꯣꯝꯕ ꯍꯌꯦꯡꯗꯤ ꯑꯩꯈꯣই ꯑꯃꯨꯛ ꯁꯤꯗ ꯙꯔꯅꯥ ꯂꯩꯕꯒꯤ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯣꯏꯊꯣꯛ ꯂꯣꯏꯁꯤꯟ ꯑꯩꯒꯤꯁꯨ ꯈꯔ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯒꯤ ꯇꯧꯒꯗꯧꯅꯦꯕꯀꯣ ꯆꯨꯝꯅ ꯙꯔꯅꯥ ꯈꯛ ꯆꯠꯄ ꯅꯠꯇꯅ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯤꯇꯪ ꯆꯦꯅꯦꯜꯗ ꯊꯥꯒꯠꯄ ꯃꯥꯡꯖꯧꯅꯅ ꯈꯣꯠꯄꯒꯤ ꯆꯠꯇꯣꯏꯕ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯅꯤ ꯅꯦꯛꯁ ꯋꯤꯛꯀꯨꯝꯕꯗ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯅꯣꯗꯤ ꯆꯨꯝꯅꯒꯤ ꯚꯤꯗꯤꯑꯣꯗꯤ ꯕ꯭ꯂꯣꯛꯇꯤ ꯉꯁꯤ ꯊꯥꯒꯠꯄꯅꯦꯕ ꯑꯃ ꯑꯗ ꯃꯃꯥ ꯍꯟꯗꯛꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ लेपुरबने ब्लॉग थागतपा अदो ngasi di amma थागतखिबने चगेम पोंबगी अखोई इनाव बोइचाना हाइरकपुजे सोइदना चारके मथंग वीक कुंबदा ngambrenge को करी है न से चनु वॉल चनु की ममांग जे करी है न से ब्लेसी से ngasi di tumlamena haibne थोई थोई जे हौजिक ngahak mamang da tumgre ma nungdaw iram ngasi tumugdaba ma tumba matam da akhoi market chathore bako adudugi chak charakpa ma chak chabadagi hogre ma tumning baje aduna chak bijaraga tumangre akhoi vidyanandagi comment am lae karam kanda tholakpagi plan lege ibai hai tholakpaje akhoi plan tawya ya de plan heta tawrdi eta soye bako aduduna plan tawdabida phatlongna surprise oina paithorage marakam tanja chabamda प्लान बुतौरदी हेते यादेबा माबोक सेम्पाई गिसु लाए आई अमुक लाए हाइरे माबोक से ngसाई अखोई उन वारी ngak सानग्रबनी इचे के हिंजांग चारगे हयेंग धरना लाओको ngahaktang ओरजुइसे थेंगनाजेबा लाइक तदी तुम थेंगनारे कमेंट करे करा तौनारे दो असेंगबदा मुं थेंगनानाबा अंगांग ने यारदी लाके ना हाइने ngahaktang ओइसु लाकनाबा तौबियो इचे बिमोला लाइमना को करी की धरना नो है धरना जाएंगे साइ ममांग जो हाइजेगी दुने अखोई के युमदा हुजिक लाइरिबा आईडीपी मयाम को हाइदी मयुम मकै लोइना महंदकी इरांग दा मांगता खरबा मयाम जे मोइगी मफम खंगना हाइदी मोइगी लाइफमदा हनबा यानना बसिनबियो ना अदुगी धरना ने सी LMG है ये अदुगो चनूस वॉल है बा LMG आई है देरो मैं से ये कुपनी न उद्रे को IMG है माने हाई बने नोंगमैदो LMG है बा ओछो छ छ छ नोंगमैदो है से क्या तारे LMG चनूस वॉल ओके 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 ज्ञान तारे नोंगमै पलकपदा ज्ञान तारे अदुगा कका बुइचागी तामोना संगबा कांदा ओइना चाबियो होय अदुमाइना अदुना त्रदि उपायजु लैत्रे को हेड संगागा अदुम चारके अदुगा माबुक सेम्पाइना हंगाम चाये असंगासिदि हंगाम मानारे हंगाम चाबा याम यावरे ngasiगी लाइफ सिदा RK रोमाना आइखोइसु लाकपा यारदी लाके है ए दिल्ली दे लेबिबो ओइरगदी सोइदना लाकपियो ने लाकपा यारगदी नते दिल्ली दे लेरगदी सोइदना लाकपियो लाक्तबा याति ngahak तो ओरजु पुंगायम तो ओरजु याविरमो अखोइ ngasi लाक थाजर इसिजु अयाम्बा हेंग धरना जिगी को सिजिगी ने बयाम्बा अदु थेंगजु थेंगना थाजर इजे अखोइगी खुमनचा चाबी हौरो चगेम पोंबा पोथाजरगे याथंग है माने को कइनोगे कोई खुमन चानी इथोरपुजे टोप टोप है पोस्ट है पंदीर कनो है बजो माने इरको कमेंट जे मई चले है तारे अदगे अखोई कइनोगी विद्यानंदगी अमजो लाएसे यावसंगदा थोलओ थाबल चोंगसे इबाइगा इसेगा हाय चोंगजे सिदा युमथक्तदी अमतंदी चोंगरे मकोक सिंगागा हा RK रोमाना होय लइये है अदु दिल्ली दे लइबोरदी हयेंग सोइदना लाकपिरो को हाइदी हयेंग पुंग 2 दगिना पुंग 5 पाउने
ꯑꯅꯤꯗ ꯄꯨꯡ ꯑꯅꯤꯗꯒꯤ ꯂꯥꯛꯄ ꯌꯥꯔꯒꯗ ꯂꯥꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒꯁꯨ ꯃꯔꯛꯇ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯥꯛꯄꯤꯔꯝꯃꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯆꯤꯟꯕꯗꯣ ꯀꯥꯏꯊꯣꯛꯄꯤꯔꯛꯑꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗꯪꯒꯤ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯌꯣ ꯁꯔꯨꯛ ꯑꯗꯨꯅꯦ ꯌꯥꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯟꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯙꯔꯅꯥꯁꯦ ꯃꯥꯏ ꯄꯥꯛꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯌꯧ ꯑꯗꯒꯤ ꯄꯥꯡꯊꯣꯛꯑꯒꯗꯤ ꯙꯔꯅꯥ ꯁꯛꯁꯦꯁ ꯇꯧꯔꯒꯀꯣ ꯑꯣꯏꯗꯣꯏꯅꯦꯀꯣ ꯌꯥꯝꯅ ꯃꯤ ꯌꯥꯎꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯩ ꯍꯥꯏꯗꯤ ꯃꯤ 5-10ꯈꯛ ꯐꯝꯃꯒ ꯑꯇꯇꯥꯏ ꯃꯥꯅꯦ ꯑꯣꯏ ꯐꯝꯕꯗꯨꯗꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯐꯥꯒꯤ ꯇꯥꯏꯗꯅ ꯐꯝꯕꯗꯨꯗꯤ ꯐꯥꯒꯤ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯃꯥꯡꯗ ꯑꯗꯒꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯃꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯌꯦꯡꯕꯗꯁꯨ ꯅꯣꯛꯅꯕ ꯍꯥꯏꯗꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯣꯏ ꯖꯨꯒꯣꯠ ꯆꯥꯗꯦꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯊꯧꯅꯤ ꯂꯩꯕꯥꯛꯀꯤꯅꯤ ꯈꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯌꯨ ꯔꯟꯖꯣꯏ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯃꯥꯅꯦꯀꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯛꯄꯁꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯥꯕꯣꯛ ꯁꯦꯟꯄꯥꯏꯅ ꯅꯣꯡꯃꯗꯤ ꯎꯅꯕ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯑꯉꯥꯡꯅ ꯌꯥꯔꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯍꯌꯦꯡꯒꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯤ ꯏꯆꯦꯗꯤ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯤꯅꯦꯕ ꯑꯗꯣ ꯏꯆꯦ ꯑꯉꯥꯡꯒꯤ ꯃꯈꯥ ꯑꯉꯥꯡꯗꯣ ꯄꯣꯜ ꯌꯥꯅꯅꯕ ꯑꯣꯏꯅ ꯊꯦꯝꯕꯤꯔꯣ ꯏꯆꯦꯅ ꯎꯝ ꯍꯌꯦꯡ ꯅꯨꯃꯤꯠꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯂꯥꯛꯍꯟꯅꯤꯡꯉꯦ ꯌꯥꯝꯅ ꯎꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯕꯤꯀꯥ ꯅꯥꯎꯔꯦꯝꯅ ꯕ꯭ꯂꯦꯁꯤꯗꯤ ꯍꯥꯏ ꯕ꯭ꯂꯦꯁꯤꯁꯦ ꯕ꯭ꯂꯦꯁꯤꯗꯣ ꯕ꯭ꯂꯦꯁꯤ ꯇꯨꯝꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯨꯝꯈ꯭ꯔꯦ ꯂꯥꯏꯚ ꯑꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯃꯥ ꯉꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯨꯝꯍꯧꯗ꯭ꯔꯦꯕꯀꯣ ꯃꯥ ꯍꯦꯛ ꯇꯨꯝꯕ ꯃꯇꯝꯗꯣ ꯃꯥꯔꯀꯦꯠ ꯆꯠꯊꯣꯛꯎꯕꯒꯤ ꯑꯗꯨꯒꯤ ꯃꯥ ꯉꯟꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯥꯎꯔꯝꯕꯅꯦ ꯂꯥꯏꯐꯁꯦ ꯑꯗ ꯃꯥ ꯇꯨꯝꯅꯤꯡꯉꯦꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛ ꯄꯥꯕ ꯂꯣꯏꯈ꯭ꯔꯦ ꯀꯃꯦꯟ ꯑꯇꯣꯞꯄ ꯂꯥꯛꯇ꯭ꯔꯤ ꯀꯃꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯖꯟꯇꯔ ꯃꯟꯇꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯙꯔꯅꯥꯁꯦ ꯁꯣꯏꯗꯅ ꯌꯥꯎꯕ ꯂꯥꯛꯄꯤꯌꯨ ꯄꯨꯡ 2ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯅꯦ ꯍꯥꯏꯗꯤ ꯄꯨꯡ 3 ꯈꯛꯇꯅꯤꯀꯣ ꯄꯥꯡꯊꯣꯛꯇꯣꯏꯁꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯏꯁꯥꯒꯤ ꯊꯕꯛꯅꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛꯅꯤ ꯈꯜꯂꯒ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯄꯨꯡ 3ꯃꯛ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ IDP ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯃꯐꯝ ꯑꯃ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯕ ꯌꯥꯅꯅꯕ ꯀꯩꯒꯨꯝꯕ ꯑꯃ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯙꯔꯅꯥ ꯇꯧꯖꯒꯗꯣꯔꯤꯅꯤ DMCCꯅ ꯁꯤꯜꯂꯒ ꯇꯧꯖꯕꯅꯤ ꯃꯕꯣꯛ ꯁꯦꯟꯄꯥꯏꯅ ꯑꯦꯛꯖꯥꯝ ꯃꯟꯗꯦꯗꯒꯤꯅꯤ ꯑꯗꯨꯒꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯆꯠꯁꯦ ꯑꯗꯨꯒ ꯐꯔꯛ ꯇꯥꯅꯤꯕ ꯍꯣꯏ ꯏꯆꯦ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤꯗꯤ ꯑꯦꯛꯖꯥꯝ ꯂꯩꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯍꯣꯏ ꯐꯔꯛ ꯇꯥꯗ꯭ꯔꯒꯅ ꯑꯗꯨꯗꯤ ꯍꯦꯛ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤꯅ ꯏꯪꯕ꯭ꯔꯣ ꯏꯕꯥꯏ ꯍꯧꯖꯤꯛꯀꯥꯟ ꯁꯤꯕꯨ ꯗꯦꯜꯂꯤꯁꯦ ꯗꯦꯜꯂꯤꯁꯦ ꯌꯥꯝ ꯏꯪꯗꯤ ꯏꯪꯉꯦ ꯏꯪꯉꯦꯕꯀோ ꯍꯥꯏꯗꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯏꯪꯐꯝ ꯊꯣꯛꯄꯗꯨꯗꯤ ꯏꯪꯉꯦ ꯑꯗꯨꯗ ꯗꯦꯜꯂꯤꯒꯤ ꯈꯨꯏꯪꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯗꯦꯜꯂꯤꯅ ꯌꯥꯝ ꯍꯦꯜꯂꯦꯕ ꯏꯪꯕꯗꯤ ꯏꯪꯉꯛꯄ ꯃꯇꯝꯗꯤ ꯌꯥꯝ ꯁꯥꯡꯗꯕ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯁꯦ ꯍꯦꯛꯇ ꯗꯦꯜꯂꯤꯒꯤꯗꯤ ꯆꯤꯛ 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 ꯂꯥꯎꯕ ꯏꯪꯕꯖꯥꯠꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯗꯨꯒꯤ ꯈꯨꯏꯪꯗꯨꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯈꯔ ꯊꯦꯡꯉꯦꯕ ꯖꯅꯋꯥꯔꯤꯗ ꯌꯧꯔꯛꯑꯅꯤ ꯆꯨꯝꯅ ꯏꯪꯕꯅ ꯏꯪꯗꯤ ꯏꯪꯉꯛꯑꯦꯀꯣ ꯑꯗꯨꯒ ꯍꯦꯛꯇ ꯃꯥꯒꯤ ꯆꯤꯛꯄꯝ ꯌꯥꯎꯕꯒꯤ ꯏꯪꯕꯝ ꯂꯩꯔꯤꯑꯕꯀꯣ ꯗꯦꯜꯂꯤꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯨꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯑꯁ ꯑꯗꯨꯒ ꯌꯧꯔꯛꯑꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪꯉꯤꯕꯒꯥꯏꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤꯒꯤ ꯏꯪꯕꯁꯦ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯖꯥꯠꯅꯤ ꯁꯥꯔꯒꯅ ꯍꯦꯛꯇ ꯀꯥꯊꯦꯛꯀꯩ ꯁꯥꯕꯀꯣ ꯏꯪꯉꯒꯅ ꯑꯃꯨꯛ ꯐꯤꯕꯝ ꯆꯥꯗꯒꯩ ꯏꯪꯕꯅꯦꯕ ꯗꯦꯜꯂꯤꯗ ꯇꯧꯔꯤꯁꯦ ꯖꯨꯒꯣꯠ ꯆꯥꯗꯕ ꯂꯩꯍꯩꯕ ꯂꯝ ꯅꯠꯇꯦꯗ ꯑꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯅꯤꯅ ꯃꯌꯥꯝ ꯁꯤꯗꯩꯗ ꯂꯣꯏ ꯂꯩꯇ ꯌꯥꯗꯕꯩ ꯂꯩꯅꯕꯩ ꯋꯥꯅꯤ ꯈꯨꯃꯟ ꯆꯥꯅ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯤꯇꯩ ꯑꯣꯏꯒꯦꯔꯥ ꯙꯔꯅꯥ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯃꯦ ꯒꯣꯗ ꯕ꯭ꯂꯦꯁ ꯃꯥꯅꯦ ꯃꯩꯇꯩ ꯃꯥꯅꯦ ꯃꯤꯇꯩ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯦꯀꯣ ꯃꯤꯇꯩꯅꯤ ꯃꯩꯇꯩꯅꯦꯅ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯀꯃꯦꯟ ꯏꯕꯤꯔꯛꯏꯁꯦ ꯌꯥꯝ ꯊꯤ ꯆꯨꯝꯃꯦꯀோ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯊꯣꯛꯄꯤ ꯑꯃ ꯂꯩꯔꯤꯗꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣꯝ ꯊꯣꯛꯑꯁꯨ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯑꯅꯤ ꯍꯦꯛꯇ ꯊꯣꯛꯂꯛꯄꯅꯦꯕ ꯁꯤꯒꯤ ꯑꯅꯤ ꯊꯣꯛꯄꯤꯁꯦ ꯁꯥꯏꯠꯇ ꯊꯝꯕꯤꯕ ꯑꯃ ꯐꯔꯦ ꯀꯩꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯝꯇ ꯑꯣꯏꯔꯁꯨ ꯆꯩꯔꯥꯎꯕꯕꯨ ꯑꯣꯏꯔꯦ ꯈꯔ ꯂꯩꯗꯤ ꯆꯥꯛꯀꯧꯕꯒꯁꯦ ꯑꯅꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯌꯦꯡꯉꯣ ꯆꯥꯛꯀꯧꯕꯗ ꯉꯥꯏꯔ ꯃꯥꯜꯂꯦ ꯑꯅꯤ ꯊꯣꯛꯇ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ
ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯑꯗꯤ ꯑꯅꯤ ꯊꯣꯛꯄꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯅꯤ ꯊꯣꯛꯄꯤꯁꯦ ꯁꯥꯏꯗꯇ ꯊꯝꯕꯤꯔꯒ ꯃꯩꯇꯩ ꯍꯥꯏꯒꯦꯔꯥ ꯃꯤꯇꯩ ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯕꯤꯌꯨ ꯃꯁꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯈꯨꯃꯟ ꯆꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯊꯤ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥ ꯕꯣꯏꯆꯥꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯥꯃꯣ ꯏꯇꯩꯃ ꯍꯥꯏꯕꯅꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯔꯣꯃꯥꯅ ꯑꯩꯈꯣꯏꯗꯤ ꯀꯥꯎꯇ꯭ꯔꯨꯛ ꯆꯠꯃꯟꯗꯅ ꯅꯣꯏꯒꯤ ꯈꯨꯠꯊꯕꯤꯗꯣ ꯍꯦꯟꯅ ꯀꯨꯠꯂꯕꯅꯦ ꯍꯥꯏꯕ ꯑꯗꯨꯏ ꯀꯨꯊꯕꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯀꯥꯟꯗ ꯂꯩꯁꯥꯔꯤꯉꯩꯗ ꯃꯣꯏ ꯃꯌꯨꯝ ꯆꯧꯖ ꯍꯥꯏꯕꯗ ꯅꯣꯡꯃ ꯑꯃ ꯆꯠꯂꯦ ꯑꯗꯨꯒꯅꯦ ꯀꯨꯊꯕꯤ ꯃꯄꯥꯗꯨꯗ ꯑꯩꯈꯣꯏꯗꯤ ꯂꯝ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯏ ꯀꯨꯊꯕꯤꯗꯣ ꯐꯥꯎꯒꯠꯂ ꯂꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯂꯥꯁꯇ ꯅꯣꯛꯅꯤꯡꯉꯦ ꯅꯪꯅ ꯂꯤ ꯋꯥꯔꯤꯗꯣ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯧ ꯃꯥꯟꯗꯦ ꯊꯥꯏꯅ ꯁꯤꯂꯥꯒ ꯅꯠꯇꯦ ꯏꯕꯥꯅꯤ ꯍꯥꯏꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣꯅ ꯑꯩꯅ ꯋꯥꯔꯣꯏꯄꯣꯠꯇꯤ ꯄꯨꯔꯣꯏ ꯋꯥꯔꯣꯏꯄꯣꯠꯇꯤ ꯄꯨ ꯂꯣꯏꯔꯕꯀꯣ ꯏꯕꯥꯅꯤꯒꯤ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯃꯨꯛꯇꯪ ꯀꯣꯏꯔꯨꯁꯨ ꯀꯩꯅꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨ ꯌꯦꯡꯉꯨꯁꯨ ꯑꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯤꯝꯂꯥꯗ ꯂꯩꯕ ꯑꯗ ꯁꯤꯂꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯉꯝꯗꯦꯅ ꯑꯗꯨꯒꯤ ꯍꯪꯕ ꯆꯠꯇꯣꯏꯅꯦꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯆꯠꯄ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄꯗ ꯃꯥꯗꯤ ꯑꯩꯈꯣꯏꯔꯣꯝ ꯂꯥꯏꯟꯗꯣ ꯑꯃꯨꯛꯇ ꯆꯠꯇꯕꯒꯤ ꯈꯪꯄꯣꯠꯇꯦ ꯑꯗ ꯂꯝꯁꯥꯡꯕꯨꯀ ꯌꯧꯔꯛꯄꯗ ꯂꯝꯁꯦ ꯊꯥꯞꯄꯒ ꯈꯟꯖꯔꯤꯉꯩ ꯃꯇꯝꯅꯦꯕ ꯃꯁꯜ ꯄꯦꯟꯒ ꯊꯣꯛꯏꯅꯤ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏꯔꯣꯝꯒꯤ ꯆꯠꯄꯗ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯕꯗ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯂꯝ ꯈꯤꯇꯪ ꯁꯥꯡꯅ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯀꯩꯅꯣꯒꯤ ꯃꯌꯥꯡ ꯂꯪꯖꯤꯡꯒꯤ ꯀꯨꯊꯕꯤ ꯖꯒꯥꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗꯣ ꯌꯥꯝꯅ ꯐꯠꯇꯦꯅ ꯀꯨꯊꯔꯒ ꯀꯥꯏꯔ ꯂꯩꯕꯗꯨꯗ ꯃꯣꯏ ꯈꯜꯂꯤꯅ ꯂꯝꯕꯤ ꯀꯥꯏꯔꯕꯅꯤꯅ ꯁꯤꯒꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯨꯠꯂꯦꯕ ꯀꯣꯏꯂꯥꯁ ꯊꯥꯕ ꯁꯨꯝ ꯊꯧꯔꯛꯑꯝꯃꯒ ꯂꯥꯁꯇ ꯂꯩꯕꯥꯛꯁꯨ ꯈꯪꯀꯨꯠ ꯀꯨꯊꯔꯒ ꯄꯨꯔꯥ ꯀꯥꯏꯔ ꯂꯩꯕꯗꯨꯗ ꯁꯤꯗ ꯂꯝꯕꯤ ꯂꯣꯏꯈ꯭ꯔꯦ ꯁꯤꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗ ꯍꯦꯃ ꯂꯝꯗꯤ ꯂꯣꯏꯔꯦ ꯅꯣꯏꯒꯤꯗꯨꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯧꯔꯛꯇ꯭ꯔꯤ ꯃꯥꯅꯦꯅ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯌꯥꯝ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯤ ꯄ꯭ꯔꯤꯌꯥꯁꯨ ꯆꯪꯉꯛꯑꯦꯁꯦ ꯃꯌꯥꯝ ꯋꯥꯔꯤ ꯇꯝꯃꯤꯉꯩꯗ ꯀꯩꯅꯣꯅ ꯄ꯭ꯔꯤꯌꯥꯅ ꯏꯔꯛꯏꯁꯦ ꯏꯪꯕ꯭ꯔꯥ ꯏꯅꯝꯃ ꯍꯧꯖꯤꯛ ꯑꯗꯨꯗ ꯍꯥꯏꯀꯣ ꯏꯪꯉꯦ ꯏꯪꯕ ꯍꯧꯔꯦ ꯄ꯭ꯔꯤꯌꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯦ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯪꯉꯦ ꯑꯣ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯕ꯭ꯂꯦꯁꯤ ꯂꯥꯏꯞ ꯌꯥꯎꯔꯝꯕꯅꯦ ꯑꯗꯨ ꯇꯨꯝꯕꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯟꯕꯤꯔꯕ ꯍꯦꯜꯂꯣ ꯀꯤꯇꯤꯀꯦꯠ ꯍꯥꯏꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯒꯤ ꯈꯨꯃꯟ ꯆꯥꯅ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯕꯅꯤ ꯃꯥꯅ ꯌꯥꯝ ꯊꯤ ꯆꯨꯝꯃꯦ ꯈꯨꯃꯟ ꯃꯥꯅꯦ ꯆꯥꯅ ꯍꯥꯏꯁꯦ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯅꯦ ꯑꯩ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯑꯅꯤ ꯂꯣꯡꯐꯝ ꯂꯩꯌꯦꯕ ꯔꯥꯕꯣꯟꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯑꯗꯨꯒꯤꯗꯨꯅꯤꯗ ꯃꯤꯅꯦ ꯑꯩꯅ ꯃꯩꯅꯦꯅ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯑꯃꯅ ꯆꯨꯝꯃꯤ ꯑꯗꯨꯅ ꯆꯨꯝꯃꯤ ꯌꯦꯠꯅ ꯂꯩꯕ ꯃꯇꯝꯁꯦ ꯅꯠꯇꯦꯕꯀꯣ ꯑꯗ ꯌꯥꯝ ꯊꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯆꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇ ꯑꯃ ꯌꯦꯠꯅꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯃ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣই ꯂꯨꯗ ꯇꯣꯡꯗꯤ ꯑꯩꯗꯤ ꯌꯥꯎꯈ꯭ꯔꯕ ꯁꯤ ꯈꯪꯗꯦ ꯍꯥꯟꯅ ꯃꯩꯇꯩꯒꯤ ꯈꯪꯈꯤꯌꯦ ꯃꯩ ꯍꯥꯏꯕ ꯑꯃꯒ ꯃꯤ ꯍꯥꯏꯕ ꯑꯃꯒ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯀꯨꯏꯔꯛꯇ꯭ꯔꯤꯕ ꯈꯪꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯁꯦꯝꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯈꯔ ꯃꯨꯁꯤꯜꯂꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯆꯥꯛꯊꯣꯛꯄꯒꯤꯅꯦ ꯉꯧꯊꯣꯛꯍꯜꯂꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯁꯦ ꯁꯦꯝꯇꯣꯛ ꯐꯣꯟꯁꯦ ꯐꯣꯟ ꯅꯠꯇꯦ ꯉꯧꯊꯣꯛꯍꯜꯂꯁꯨ ꯂꯥꯏꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯁꯦ ꯉꯧꯊꯣꯛꯍꯜꯂꯁꯨ ꯌꯥꯏ ꯃꯨꯁꯤꯜꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯔꯟꯖꯣꯏ ꯂꯥꯏꯁ꯭ꯔꯝꯅ ꯑꯗꯣ ꯀꯀꯥ ꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯁꯦ ꯇꯨꯡꯒꯤꯔ ꯃꯥꯡꯒꯤꯔ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯑꯁꯤ ꯌꯥꯝ ꯂꯨꯔꯤ ꯅꯪꯒꯤꯁꯨ ꯑꯅꯤꯃꯛꯀꯤꯅꯦ ꯍꯣꯏ ꯇꯨꯡꯒꯤ ꯀꯩꯅꯣ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯅꯠꯇꯦ ꯃꯥꯡꯒꯤ ꯂꯝꯕꯤꯁꯦ ꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯇꯨꯡꯗ ꯂꯩꯕꯗꯨꯁꯨ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯈꯪꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯐꯕ ꯁꯦꯝꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒꯤ ꯄꯥꯁꯇ ꯀꯔꯤ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯒꯗꯤ ꯏꯁꯥꯒꯤ ꯁꯤ ꯑꯐ ꯐꯠꯇꯗꯣ ꯈꯪꯗꯣꯏꯅꯦ ꯑꯗꯨꯗꯒꯤ ꯐ꯭ꯌꯨꯆꯔ ꯑꯐꯕ ꯑꯃ ꯁꯦꯝꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯅ ꯑꯅꯤꯃꯛ ꯍꯥꯏꯐꯦꯠ ꯆꯥꯡ ꯃꯥꯟꯅꯅ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯥꯁꯨ ꯅꯣꯏ ꯎꯖꯔꯦ ꯉꯁꯤꯗꯤ ꯏꯅꯝꯃꯒ ꯗꯥ ꯕꯁꯟꯇꯒꯤ ꯋꯥꯔꯤꯗ ꯑꯗꯨꯝ ꯂꯤꯕ ꯑꯩꯅ ꯍꯥꯏ ꯏꯆꯥ ꯑꯅꯤ ꯍꯥꯏꯕꯅꯤ ꯏꯆꯥ ꯑꯅꯤ ꯍꯥꯏꯕ ꯏꯆꯥ ꯑꯅꯤꯁꯨ ꯎꯖꯔꯦ ꯑꯥ
ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯕꯣꯛ ꯁꯦꯟꯄꯥꯏꯅ ꯑꯩꯗꯤ ꯈꯪꯗꯦ ꯃꯤꯇꯩ ꯃꯩꯇꯩ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗ ꯀꯩꯅꯣ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗ ꯈꯔ ꯑꯃꯅ ꯃꯩꯇꯩ ꯍꯥꯏꯀꯣ ꯈꯔ ꯑꯃꯅ ꯃꯤꯇꯩ ꯍꯥꯏꯌꯦꯕ ꯃꯇꯦꯛ ꯑꯃ ꯑꯗꯨꯅ ꯃꯤꯇꯩꯅ ꯆꯨꯝꯃꯤ ꯃꯩꯇꯩꯅ ꯆꯨꯝꯃꯤꯅ ꯌꯦꯠꯅꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯨꯅꯤꯗ ꯉꯁꯥꯏ ꯀꯩꯅꯣꯅ ꯈꯨꯃꯟ ꯆꯥꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯤꯇꯩ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯦ ꯀꯩꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯑꯅꯤ ꯊꯣꯛꯄꯤ ꯑꯃ ꯀꯜꯂꯦꯕꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯃꯦꯗꯅ ꯑꯅꯤ ꯊꯣꯛꯀꯗꯣꯏꯅꯦꯕ ꯑꯃꯒꯤ ꯀꯥꯡꯕꯨꯗ ꯑꯃ ꯑꯃꯒꯤ ꯀꯥꯡꯕꯨꯗ ꯑꯃ ꯅꯨꯃꯤꯠ ꯑꯃ ꯄꯥꯂꯟ ꯇꯧꯔꯦꯗꯅ ꯒ꯭ꯔꯨꯞ ꯑꯅꯤ ꯍꯦꯛꯇ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯖꯅꯕ ꯍꯩꯇꯕ ꯑꯅꯤ ꯊꯣꯛꯄꯤ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯅꯤ ꯊꯣꯛꯄꯤꯅ ꯀꯧꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯅꯤ ꯊꯣꯛꯄꯤꯅ ꯀꯧꯔ ꯐꯔꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯁꯤꯅ ꯍꯥꯏꯖꯕꯅꯤꯗ ꯕꯤꯅꯣꯗꯤꯅꯤ ꯕꯤꯅꯤꯇꯥ ꯍꯥꯏ ꯃꯥꯅꯤꯀꯣ ꯗꯦꯜꯂꯤꯗ ꯂꯥꯛꯀꯅꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯕ ꯈꯔ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣꯅꯦ ꯁꯤꯗꯩꯗ ꯐꯣꯟ ꯅꯝꯕꯔꯁꯦ ꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ ꯀꯗꯥꯏꯗꯩꯅꯣ ꯍꯪꯉꯣꯃ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗꯒꯤ ꯗꯦꯜꯂꯤ ꯂꯥꯛꯀꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯁꯤꯂꯥꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯕꯅꯦ ꯑꯥꯔ ꯀꯦ ꯁꯨꯁꯤꯂꯥ ꯍꯥꯏꯅꯀꯣ ꯑꯥꯔ ꯀꯦ ꯁꯨꯁꯤꯂꯥꯗꯨꯗ ꯀꯩꯅꯣ ꯇꯧꯔꯒ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯃꯦꯁꯦꯟꯖꯔꯗꯅꯤ ꯈꯪꯗꯦ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯝꯕꯔꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯏꯗꯤ ꯐꯣꯟꯁꯤꯗ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯑꯣꯄꯟ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯐꯦꯁꯕꯨꯛꯀꯤ ꯑꯥꯔ ꯀꯦ ꯁꯨꯁꯤꯂꯥ ꯍꯥꯏꯕ ꯑꯗꯨꯗ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯦꯁꯦꯖ ꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯃꯦꯁꯦꯖ ꯀꯥꯜꯂꯝꯕ꯭ꯔꯣ ꯑꯩꯅ ꯄꯥꯕꯗ ꯑꯩꯈꯣꯏ ꯉꯧꯊꯣꯛꯈ꯭ꯔꯕ ꯑꯃꯨꯛ ꯃꯨꯁꯜꯂꯛꯑꯅꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯅꯝꯁꯤꯜꯂꯝꯕꯅꯤ ꯀꯩꯅꯣꯅ ꯁꯅꯥꯇꯣꯝꯕꯤꯅ ꯆꯥꯔꯤ ꯏꯅꯝꯃ ꯍꯪꯒꯥꯝꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯍꯥꯏ ꯆꯥꯅꯤꯡꯉꯦ ꯃꯥꯏ ꯃꯊꯦꯜꯁꯤꯗꯤ ꯃꯤ ꯈꯠꯅꯕ ꯍꯧꯋꯤꯗ ꯑꯗꯨ ꯇꯥꯔꯦꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒ ꯍꯪꯒꯥꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯋꯤ ꯑꯥꯔ ꯀꯦ ꯔꯣꯃꯥꯅ ꯇꯨ ꯑꯃꯨꯛ ꯃꯨꯁꯟꯈ꯭ꯔꯦ ꯇꯨ ꯕ꯭ꯔꯥꯏꯠꯅꯦꯁ ꯃꯇꯣꯟꯗꯁꯨ ꯑꯃꯨꯛ ꯉꯥꯡꯈꯠꯂꯦ ꯃꯇꯣꯟꯗꯁꯨ ꯑꯃꯨꯛ ꯂꯩꯊꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯥ ꯑꯅꯤꯁꯨ ꯁꯤ ꯉꯁꯥꯏ ꯄꯥꯔꯒ ꯑꯩ ꯃꯃꯥꯡꯒꯤꯗꯣ ꯍꯪꯒꯥꯝ ꯆꯥꯔꯦꯗꯣ ꯑꯩꯅ ꯄꯥꯍꯧꯗꯕ ꯑꯣꯏꯔ ꯃꯥꯅꯤ ꯒꯤꯠ ꯁꯤꯡ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯦꯀꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯀꯀꯥ ꯍꯣꯏꯁꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯖꯕꯅꯦ ꯍꯧꯖꯤꯛ ꯒꯤꯠꯁꯤꯡꯁꯤꯅ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯗ ꯂꯣꯁ ꯇꯨ ꯋꯣꯜ ꯍꯥꯏꯔꯛꯑꯦ ꯗꯦꯜꯂꯤꯗ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯗꯦꯜꯂꯤꯗ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ 30K ꯌꯧꯕꯗ ꯍꯥꯏꯒꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯑꯗꯣ 30K ꯌꯧꯔꯒꯗꯤ ꯍꯥꯏꯗꯣꯔꯛꯑꯗꯧꯅꯤ 30K ꯌꯧꯗ꯭ꯔꯤꯐꯥꯎꯇꯤ ꯍꯥꯏꯗꯣꯛꯈꯤꯔꯣꯏ ꯑꯗꯨꯅꯦ ꯃꯃꯥꯡꯗ ꯑꯗꯨꯒꯤꯗ ꯌꯥꯅꯈꯤꯕꯅꯤꯅ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯁꯦꯝꯅ ꯏꯆꯥꯅꯨꯄꯥꯅ ꯁꯣꯚꯥꯅꯟꯗ ꯀꯧꯋꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯇꯔꯨꯅꯤ ꯀꯧꯋꯦ ꯏꯅꯝꯃ ꯇꯔꯨꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤ ꯇꯥꯔꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯩꯇꯩꯒꯤꯗ ꯇꯥꯔꯛꯄ ꯇꯔꯨꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯒꯤ ꯃꯣꯏ ꯑꯀꯧꯕ ꯃꯤ ꯂꯩ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯃꯤꯡ ꯑꯣꯏꯕꯗꯣ ꯏꯆꯦꯗꯨ ꯈꯛ ꯇꯥꯔꯛꯑꯦꯕꯀꯣ ꯑꯩꯅ ꯏꯅꯝꯃ ꯍꯣꯏ ꯌꯦꯡꯂꯤꯌꯦ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯅ ꯑꯉꯥꯡ ꯕ꯭ꯂꯦꯁꯤ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯃꯥ ꯌꯥꯎꯗꯕꯁꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯗꯕꯅꯦ ꯑꯁꯦꯡꯕꯩꯁꯨ ꯑꯗ ꯃꯥꯁꯦ ꯇꯨꯝꯅꯤꯡꯃꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯂꯥꯏꯐ ꯇꯧꯕꯁꯦ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯕꯅꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯍꯪꯗꯣꯏꯅꯦ ꯆꯥꯛꯆꯥ ꯇꯣꯛꯑ ꯂꯥꯏꯚ ꯇꯧꯗꯣꯏꯔꯥ ꯂꯥꯏꯚ ꯇꯧꯗꯣꯏꯔꯥꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦ ꯂꯥꯏꯚ ꯇꯧꯁꯤ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯦ ꯃꯥꯅ ꯑꯗꯩ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯗꯨ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯥꯁꯦ ꯇꯨꯝꯅꯤꯡꯕ ꯎꯏꯕ ꯍꯧꯔꯛꯑꯕꯅꯦ ꯑꯗꯨꯗ ꯅꯪ ꯂꯥꯏꯚ ꯌꯥꯎꯔꯔꯣꯏꯗ꯭ꯔꯥ ꯂꯥꯏꯚ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯗꯩꯗꯤ ꯆꯥꯛꯀ ꯂꯣꯏꯅ ꯆꯥꯈ꯭ꯔꯤꯅꯦꯕ ꯃꯥ ꯉꯥꯏꯍꯥꯛꯇꯪꯕꯨꯗꯤ ꯌꯥꯎꯖꯔꯝꯕꯅꯤ ꯁꯦ ꯀꯀꯥ ꯕꯣꯏꯆꯥꯒꯤ ꯂꯨꯆꯤꯡꯕ ꯌꯥꯝꯃꯟꯗꯅ ꯀꯣꯛ ꯉꯥꯎꯔꯦ ꯃꯅꯤꯄꯨꯔꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ
ngayok chapu ga manare yam chumla wafam ni ko khoi gi luching bajing ja amaga mod manadaba aduga kano to buji amta tinana punjalaga punjan ba haiti ba khoi je yam kano khoi gi yam asoi buje ko haidi any field do oiro politics do oigera atop do oigera natraga khoi gi civil organization bu oiro amabu oiro mi group isa isa gi tongan ba kangluk loi leiraga akhoi ama to ina punjin bagi habit che leitab je si jinane akhoi gi yam soiri je Arnold Yumlembam Kari Lamno hai Kari Lamno hai je akhoi hujik lei je oidoira natraga akhoi gi yum oidoira Sanatumbi Sagol Sem Chasi inama thorakpada Yongchak Singju hai The Lost Walna 30k yahonlase adu yahonlase haidorage 50k yawarkandana pok sangdoini ko angang malandoini aduga Ranjoina kaka khoi miyoi base poklam lise sinabaga chanabaga poklibra hoine kainoje akhoi kainoje irang je mathong maram khangaktradi adom do inta doini ko punsi je mahau khangdana lagadi adi karigumba masak thokpa tangdu leitana gyan ta na hinge na khangaktragadi adom do oina lagadoini akhoi Sanatumbina Blesina wangang bado taba nungaye inama ngasidi noktre kaidorage ado ka ngasigi blog ama thagat khibune ko akhoi toithoina ga namba yaubne adu yengo nungayone Arnonna yam nungaina leiko inglabo Delhi da hai Delhi da ingba hore hujik Esi blessi su koli edu nane. Hena su kana tarama de esi. Cheng Cheng Sangma haibne hello Cheng Cheng aduga abem oinam jula e abem oinam na tasauga isiega se kari lamdagino amukta haibiro aidi ise hoise yamna nungsiye haibne akhoi je kaino ne phumlok sifai dagi ne ado akhoi abem je kai lamdai obirabno abem oinam je haidi akhoi rom site oiragadi phumlok sifai haibde khangamgani ado atopa makharom gumba oiradi akhoi phumlok sifai je khangamoi ai khangnaba lamdo taklakke tawnida abem oinam je kai lamdai obirabno taso hoigi pokna phamdo hai akhoi gi pokna pham mapham jibudi phumlok sifai ka oibako ado abem oinam gi leifam je habiro haidi leifamdo hairagadi aina akhoi gi lamdo sugaina taklakke ba akhoi rom paring oiragadi adum aina phumlok sifai haibise khangamani ko akhoi rom paring natabdi akhoi lamji kya khangdabane ko aduzuna aina khangna na taklakke tawuneda user yuktani ai live lakta kuire hai thank you ngasi changbira poi ngasi thengnare ko aduga chengcheng sangmana आप लोग खाना खा लेना क्या है हाँ हम खा चुका हूँ आई सीधे तो नम बजे से रात तो नमेबा अखोगी सनातमी सगोल सेमना दाबसंद इमादो चही क्या सुरगे इमादो चही 76 Segi formina ai. सुंबिरुरो नम पुतु पुकब ngomoi hara ai pambiro Asmin de ara. सुंबिरुरो minute manga khakta ngai re tara tar ka dobo Sana thoi. Mama pangila. loisala jiro adu dia Yai. adudi kaino je angang je sumdaba farak tarani mayam kaino torje hayeng matam phangagadi hayeng live ngak tokjerke ngasi gidi swaina loisana ba torje ai tonda ju sum tawdo akhoi ohum gu pullaga mayam sum wari sanam da nungai ko itonda di kitang ju boring chu ni aduna ngasi gidi live se loisan jarage ado ai comment pibirak pa kharaji amta hana pat ko बोसिनी है दिल्ली जे इंग बहोरबो है इंग बहोरे दिल्ली जे
ꯌꯨꯛꯇꯥꯒꯤꯅ ꯁꯤꯂꯥ ꯎꯏ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯦ ꯁꯤꯂꯥꯒ ꯊꯣꯏꯊꯣꯏꯒ ꯆꯪꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯜꯂꯒꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯃꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯔꯦ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯏꯅꯥꯎꯕ ꯏꯆꯥꯒꯤꯅ ꯇꯥꯃꯣ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯀꯣꯏꯔꯛꯀꯦ ꯍꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯛꯂꯛꯑꯗꯤ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯅꯦꯕꯀꯣ ꯕ꯭ꯂꯣꯛꯇꯁꯨ ꯀꯩꯁꯨ ꯂꯣꯏ ꯍꯥꯏꯖꯔꯛꯀꯅꯤ ꯑꯗꯨꯅ ꯊꯦꯡꯅꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄ ꯌꯥꯕꯅ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯌꯥꯕ ꯃꯐꯝ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯒꯁꯨ ꯀꯣ ꯖꯦꯝꯁ ꯈꯥꯡꯉꯦꯝꯕꯝꯅ ꯀꯀꯥ ꯑꯩꯁꯨ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯇꯅꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣꯀꯦ 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 ꯇꯅꯤꯡꯗ ꯇꯅꯤꯡꯒꯤ ꯂꯝꯄꯥꯛ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯑꯕꯦꯝ ꯑꯣꯏꯅꯥꯝ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯗꯒꯤꯅꯤ ꯑꯠꯆꯥ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯈꯪꯉꯔꯣꯏꯕꯀꯣ ꯄꯣꯔꯣꯛ ꯁꯤꯐꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯣꯛꯅꯧ ꯁꯤꯐꯥꯏ ꯍꯥꯏꯁꯤꯅ ꯂꯝꯁꯥꯡ ꯂꯩꯕꯗꯣ ꯑꯗꯨꯒ ꯂꯝꯁꯥꯡꯗꯨꯃ ꯇꯥꯔꯝꯃꯅꯤ ꯃꯌꯥꯝꯅ ꯈꯨꯔꯈꯨꯜ ꯑꯃ ꯇꯥꯔꯝꯃꯅꯤ ꯃꯐꯝꯁꯦ ꯂꯝꯁꯥꯡꯒ ꯈꯨꯔꯈꯨꯜꯒꯒꯤ ꯃꯌꯥꯏꯗ ꯑꯣꯏꯗꯣꯏꯕ ꯃꯌꯥꯡ ꯂꯥꯡꯖꯤꯡꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯔꯤꯅꯤ ꯖꯦꯝꯁꯅ ꯑꯣꯟꯊꯣꯛꯅ ꯅꯛꯅꯔꯝꯈ꯭ꯔꯦꯗ ꯑꯗꯨꯅꯦ ꯂꯩꯀꯥꯏ ꯊꯪꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦꯀꯣ ꯌꯨꯝꯂꯣꯟꯅꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯁꯛ ꯈꯪꯅꯔꯨꯗ꯭ꯔꯒ ꯌꯨꯝꯂꯣꯟꯅꯔ ꯂꯩꯔꯝꯃꯦ ꯆꯦꯡꯆꯦꯡꯅ ꯑꯞꯂꯣꯛ का गांव कहाँ में है हम मणिपुर का रहने वाला हूँ मणिपुर में है हमारा गांव बोसनीना सिलायाम बोसनीना सिलासी याहू याम ngꯟꯕ ꯑꯣꯏꯔꯝꯅꯤ ꯇꯨꯝꯅꯤꯡꯕ ꯃꯥꯜ ꯁꯤꯂꯥꯖꯨ ꯑꯩꯖꯨ ꯂꯦꯁꯤꯖꯨ ꯗꯦꯜꯂꯤꯗꯗꯤ ꯀꯩꯅꯣꯅꯦ ꯑꯌꯥꯝꯕꯅ ꯗꯦꯜꯂꯤꯗ ꯃꯤꯁꯦ ꯌꯥꯍꯧ ꯌꯥꯝ ꯊꯦꯡ ꯊꯦꯡ ꯍꯧꯒꯠꯅꯕꯅꯦꯕꯀꯣ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯍꯧ ꯑꯗꯨꯝ ꯉꯜꯂꯦ ꯌꯨꯝꯗꯗꯤ ꯅꯣꯡꯉꯥꯟꯕꯁꯦ ꯌꯨꯝꯗꯅ ꯈꯔ ꯊꯨꯏꯀꯣ ꯁꯤꯗꯅ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯅ ꯈꯦꯠꯅꯕꯅꯦꯕ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯁꯤꯗ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝ ꯐꯖꯅ ꯃꯝꯃꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯄꯨꯡ 6:40 ꯑꯗꯨꯋꯥꯏꯗ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯑꯦꯕꯀꯣ 6:30 ꯐꯥꯎꯗꯤ ꯐꯖꯅ ꯃꯝꯃꯤ ꯁꯤꯗꯩꯗ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯨꯡ 6:30 ꯇꯥꯗ꯭ꯔꯤꯉꯩꯗ 6 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯗꯨꯝ ꯍꯧꯒꯠꯂꯦ ꯍꯥꯏꯗꯤ ꯃꯝꯃꯤꯉꯩꯗ ꯑꯗꯨꯝ ꯍꯧꯒꯠꯂꯦꯕ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯍꯧꯗꯤ ꯂꯣꯏ ꯉꯜꯂꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯊꯣꯏꯊꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯗꯥ ꯕꯁꯟꯇ ꯑꯗꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯍꯜ ꯑꯣꯏꯔꯝꯃꯅꯤꯀꯣ ꯅꯨꯡꯁꯤꯌꯦ ꯏꯃꯥꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯕꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯍꯜ ꯑꯣꯏꯔꯕꯅꯦ 76 ꯁꯨꯔꯛꯑꯦ ꯆꯍꯤꯗꯤ ꯌꯥꯝꯃꯕꯅꯦ ꯑꯗꯣ ꯋꯥꯈꯜꯗꯤ ꯄꯨꯔꯥ ꯌꯪ ꯑꯣꯏꯅ ꯂꯩꯔꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯁꯤ ꯏꯃꯥꯁꯨ ꯌꯥꯎꯅꯀꯣ ꯁꯦꯝꯄꯥꯏꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯑꯩ ꯎꯅꯔꯨꯅꯤ ꯋꯥꯟ ꯗꯦ ꯍꯥꯏꯕ ꯍꯣꯏ 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 ꯏꯃꯥꯅꯁꯨ ꯎꯅꯅꯤꯡꯉꯝꯗꯣꯏꯅꯦ ꯑꯗꯨꯒ ꯔꯦꯈꯥ ꯍꯤꯖꯝꯅ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯀꯀꯥꯒ ꯏꯅꯝꯃꯒꯁꯨ ꯍꯥꯏꯔꯛꯑꯦꯀꯣ ꯔꯦꯈꯥꯅ ꯈꯨꯃꯟ ꯆꯥꯅ ꯆꯥ ꯌꯣꯟꯕꯅ PM ꯑꯣꯏꯔꯗꯤ ꯍꯋꯥꯏꯖꯥꯔ ꯌꯣꯜꯂꯁꯨ ꯑꯣꯏꯕ ꯌꯥꯏꯅ ꯑꯣꯖꯥꯕꯨ ꯀꯔꯦꯝꯅꯕ ꯅꯆꯗꯦꯀꯣ ꯌꯥꯝ ꯊꯤ ꯆꯨꯝꯃꯦ ꯁꯤꯗꯩꯗ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯑꯗꯨꯗ ꯕꯣꯁꯅꯤꯅ ꯉꯁꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯗ꯭ꯔꯕꯣ ꯍꯥꯏ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯇꯝ ꯈꯤꯇꯪ ꯄꯣꯊꯥꯒꯦ ꯁꯤꯂꯥꯒꯤꯁꯨ ꯃꯈꯨꯠ ꯈꯔꯒꯦ ꯀꯩꯅꯣ ꯇꯧꯕꯀꯣ ꯃꯥ ꯕꯦꯔꯥ ꯂꯩꯕꯅꯦꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯗꯣꯛꯇꯔꯗꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯝꯅꯦ ꯑꯗꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯤꯗꯥꯛ ꯈꯛꯇꯅ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯍꯟꯗꯛ ꯈꯔ ꯐꯔꯨꯕꯗ ꯀꯩꯅꯣ ꯇꯧꯒꯦ ꯖꯅꯋꯥꯔꯤꯗꯒꯤ ꯑꯃꯨꯛ ꯌꯦꯡꯒꯦ ꯖꯅꯋꯥꯔꯤꯗꯒꯤ ꯑꯃꯨꯛ ꯍꯧꯒꯦꯅ ꯈꯜꯂꯦ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯆꯦ ꯁꯤꯂꯥꯗꯨ ꯏꯃꯥ ꯍꯣꯏꯗꯣ ꯎꯅꯔꯨꯒꯦ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ 이때 이시 실라호이 마얌도 호이호이 ꯑꯗꯨꯒ ꯆꯦꯡꯆꯦꯡ ꯁꯪꯃ ꯑꯣ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯅꯤꯒ ꯐꯔꯛ ꯇꯥꯕꯩꯅꯤ ꯆꯠꯄꯗꯣ ꯁꯣꯏꯗꯅ ꯑꯩ ꯆꯠꯀꯅꯤ ꯅꯣꯡꯃ ꯑꯗꯨꯒ ꯑꯩ ꯅꯤꯡꯁꯤꯡꯉꯝꯈꯤꯗ꯭ꯔꯦ ꯏꯃꯥꯗꯨ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯂꯣꯏ ꯈꯪꯉꯝꯅꯤ ꯑꯥꯔ ꯃꯥꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦꯀꯣ ꯁꯅꯥꯇꯣꯝꯕꯤꯅ ꯐꯣꯇꯣꯕꯨꯗꯤ ꯂꯩ ꯏꯃꯥ ꯕꯕꯥ ꯍꯣꯏꯒꯤ ꯍꯥꯏꯕꯅꯦ ꯑꯗꯨꯅꯦ ꯕꯕꯥꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯪ ꯆꯠꯄꯗ ꯏꯃꯥꯅꯗꯤ ꯅꯨꯡꯁꯤꯗꯣꯏꯅꯦ ꯍꯔꯥꯎꯗꯣꯏꯅꯦ ꯄꯦꯕꯝ ꯕꯤꯖꯦꯁꯣꯔꯤ ꯍꯥꯏ ꯃꯥꯅꯦꯀꯣ ꯒꯨꯗ ꯅꯥꯏꯠ
ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯕꯕꯥꯗꯣ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯅꯦ ꯕꯕꯥꯁꯨ ꯑꯩꯁꯨ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯈꯨꯃꯟ ꯆꯥꯅ ꯒꯨꯗ ꯅꯥꯏꯠ ꯍꯦꯞ ꯑꯦ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟꯁꯨ ꯂꯣꯏ ꯄꯥꯊꯣꯛꯄ ꯂꯣꯏꯔꯦ ꯍꯌꯦꯡ ꯃꯇꯝ ꯁꯪꯉꯒꯗꯤ ꯙꯔꯅꯥ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯆꯥꯛꯀ ꯆꯥꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯅ ꯂꯥꯏꯚ ꯆꯪꯕꯤꯔꯛꯄꯒꯤ ꯑꯗꯣ ꯉꯁꯤ ꯂꯥꯏꯚꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯅꯔꯁꯤꯀꯣ ꯃꯌꯥꯝ